लाक्सरीबसे आर्टिस्ट की पाउदम की एपिसोड ने अदा अखोइना सी उन्नगदोरिबा आर्टिस्ट से हां नखोइसु उनगरे अखोइगी लीलागी सना अखोइगी नुपी साबी सना ने सी उनजदोरिबा अखोइगी आर्टिस्ट से अमुक हना अमुक उनदोरिसे करिगिनो हारकांदा अखोइदा मयाम हाइबिरे अखोइदा मेसेज थाबिरकपा सेंटीवीदा देन फोन तौबिरकपा अखोइ नंबरदा अखोइगी तासनागी थौरीसे अमुक्ता लंथोकपिको अमुक्ता पुबिरउ अमुक्ता मई थादोकपियो हाइबा रिक्वेस्ट मैम तौबिरे अदो नसी चलगा होई तासनासु हाफेट उनरुसी रसनासु अदुगा मासे अखोइगी अखोइ नाहन इंटरव्यू लौबदो कुइरे था अमा मखाय मुक सोरदे माले अदुइ मतुंग हुजि कमाय कमाय लेबिरिगे करी अहोंग लाके हाबदो अमुक संगा हंगमिनरुसे येंगमिनरुसे को मैम नसी अखोइगी साइंटिफिक प्रोग्राम आर्टिस्ट की पौदम दाइना मांगदसु हाइजगिबला अखोइ ओजा सना उन्नगेना लाक्सबने अखोइसे ओजा सना से मा प्रॉब्लम मैम लेगरे अखोइसे मांगदा फर्स्ट इंटरव्यू दा उनजगरे सना उनरकांदा मागिस प्रॉब्लम मैम हाइबिरे अखोइ अवाना वारी हेफे सांजरे अदु मुतुंग ताबदा मोंदसु मैम फोन तौबिरकपा देन मोंदसु मैम अदु वारीसु हेफे अइ दुम अखोइ फोन फाउंगजबदा दुम ताजैगो नुआइबा वारी नुआइता वारी नम ताजैगो इंटरव्यू लोगो मुतुंग ओजारि तासेम थामखा ताबदा मेन अखोइना सी लाक्सरी जोजा कनिगिनी अखोइदा रिक्वेस्ट याम तौबिरकपा हाइतारगा हुजिकसे अइ अतोप प्रोग्राम याम चतपगी हाइदोरप ngam da आर्टिस्ट प्रोग्राम जे कोई लाइन दा लेबा खरबदी लेरी अदो मना अना मना से भोट की मियाम की मिहुन मतबे अदु कन्न चिनबा अदि अतोपसु खरा पाइरे हाइताय थबा अदो सी मार्क्स आर्टिस्ट की प्रोग्राम से खोजु अदम हप्ता खोति दम दी नमजबनी ना सिसु तौबसिदा अखोइ रिक्वेस्ट याम तौरैसे केम नते अखोइ ओजागी सिदा थौरी अमा लेगिबसे सिनुवाइतो मियाम लेरे थौरी अमा लेगिबसे मोइना अमतंग लौबियु सेंटिफिक टिम अमतंग लौबियु ना पर्सन मेसेज थारकपा दे अनंग सिंग अखोइगी एमयू लेबा अनंग सिंग अन फोन तौबिरे यamba अदु अमतंग मै थबक पिबे यागदरा काइना को मोइजस नुवाइजदा भाई तारे माइना अदुमाइन थंबसे फत्ते कोते काइना हाइने ओजागी हुजे ग्रोथ लाखपा हौरबनी लाइफ से को अददा सिगुंबसे फत्ते अदुम त लौगे लाक्सबनी अदो कꯩꯅꯣꯒꯤꯁꯤꯗ ꯑꯩꯈꯣꯏ ꯁꯤ ꯂꯥꯛꯆꯗ꯭ꯔꯤꯉꯩꯁꯤꯗ ꯀꯣꯏꯁꯟ ꯈꯔ ꯍꯪꯖꯒꯦ ꯑꯣꯖꯥ ꯑꯩꯈꯣꯏ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯈ꯭ꯔ ꯃꯇꯨꯡꯗ ꯁꯥꯏꯟꯇꯤꯐꯤक ꯏꯟꯇꯔꯚ꯭ꯌꯨ ꯂꯥꯛꯈ꯭ꯔ ꯃꯇꯨꯡꯗ ꯀꯩ ꯑꯍꯣꯡꯕ ꯆꯦꯟꯖꯦꯁ ꯑꯣꯖꯥꯒꯤ ꯂꯥꯏꯐꯇ ꯗꯦꯟ ꯆꯦꯟꯖꯦꯁ ꯃꯌꯥꯝ ꯑꯃ ꯂꯥꯛꯄꯤꯕ꯭ꯔꯥ ꯀꯔꯤ ꯀꯔꯤ ꯍꯥꯔꯗꯜꯁ ꯃꯌꯥꯝ ꯊꯦꯡꯅꯒꯦ ꯑꯗꯨ ꯍꯥꯏꯐꯦꯠꯇ ꯊꯝꯕꯤꯌꯨꯅꯦ ꯍꯣꯏ ꯀꯩꯅꯣꯁꯤ ꯆꯦꯟꯖꯗꯤ ꯌꯥꯝ ꯂꯥꯛꯑꯦꯗꯤ ꯍꯥꯟꯅꯅ ꯃꯌꯥꯝꯅ ꯈꯜꯂꯝꯃꯤꯁꯤꯅ ꯑꯩꯁꯦ ꯊꯕꯛ ꯐꯪꯗꯕꯗꯒꯤ ꯊꯕꯛ ꯁꯨꯗꯕꯅꯤ ꯑꯗꯨ ꯈꯪꯗꯕ ꯑꯗꯨꯗꯨꯅ ꯈꯜꯂꯀꯥꯟꯗ ꯃꯌꯥꯝꯅ ꯈꯟꯅꯔꯤꯁꯦ ꯑꯩꯁꯦ ꯄꯩꯁꯥ ꯃꯌꯥꯝ ꯂꯩꯔꯒ ꯕꯦꯡꯒꯨꯝꯕꯗ ꯁꯦꯚꯤꯡꯒ ꯇꯧꯁꯜꯂ ꯊꯝꯃꯒ ꯑꯗꯩ ꯏꯟꯇꯔꯦꯁꯀ ꯁꯥꯟꯗꯣꯛꯑꯒ ꯑꯩꯁꯦ ꯐꯝꯃꯒ ꯂꯩꯕꯣꯏ ꯅꯤꯡꯉꯒ ꯁꯨꯝ ꯍꯥꯏꯗꯤ ꯁꯔꯥꯎꯟꯗꯤꯡ ꯁ꯭ꯋꯥꯏꯒꯤꯁꯤꯅ ꯄꯩꯁꯥꯒꯁꯦ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯄꯨꯒꯦ ꯈꯣꯠꯀꯦꯒ ꯑꯗꯨꯝ ꯍꯥꯏꯕ ꯑꯗꯨ ꯑꯩꯅ ꯇꯁꯦꯡꯕꯒꯤ ꯑꯩꯗꯤ ꯏꯁꯦꯡ ꯁꯦꯡꯅ ꯂꯩꯖꯗꯦ ꯍꯥꯏꯕꯗꯨ ꯃꯈꯣꯏꯅ ꯊꯥꯖꯗ꯭ꯔꯒꯀꯣ ꯁꯥꯎꯅꯤꯡꯕ ꯑꯗꯒꯤ ꯑꯃꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦꯕ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯁꯦ ꯑꯩꯅ ꯁꯤꯗꯩꯗ ꯔꯦꯟꯗ ꯑꯣꯏꯖꯔꯁꯨ ꯁꯤꯗ ꯃꯌꯣꯟꯗ ꯍꯦꯛ ꯑꯣꯏꯔꯕꯅꯤꯅ ꯑꯔꯥꯛꯄꯁꯤꯡꯁꯦ ꯂꯣꯏ ꯁꯦꯟꯇꯔꯗ ꯑꯣꯏꯔꯕꯅꯤꯅ ꯑꯅꯥꯕꯒꯤꯕꯨ ꯑꯣꯏꯔꯣ ꯑꯃꯒꯤꯕꯨ ꯑꯣꯏꯔꯣ ꯃꯌꯥꯝꯁꯦ ꯂꯣꯏ ꯂꯥꯛꯑꯒ ꯍꯪꯐꯝ ꯇꯥꯟꯅꯐꯝ ꯂꯣꯏ ꯑꯣꯏꯕ ꯑꯗꯨ ꯃꯇꯦꯡꯗꯤ ꯌꯥꯝ ꯄꯥꯡꯖꯅꯤꯡꯕꯀꯣ ꯍꯥꯟꯅ ꯂꯩꯔꯤꯉꯩꯗꯗꯤ ꯑꯗꯨꯝ ꯄꯥꯡꯁꯨ ꯄꯥꯡꯉꯤ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯑꯩꯁꯦ ꯏꯁꯥꯒꯤ ꯍꯤꯗꯥꯛꯄꯨ ꯂꯩꯕ ꯉꯝꯗꯦ ꯑꯗꯒꯤꯗꯤ ꯏꯁꯥꯒꯤ ꯂꯥꯌꯦꯡꯕꯕꯨ ꯉꯝꯗꯕꯅꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯣꯏ ꯃꯇꯦꯡꯗꯨ ꯄꯥꯡ ꯉꯝꯗꯕ ꯑꯗꯨꯗꯨꯒꯤ ꯅꯨꯡꯉꯥꯏꯅꯗꯕ ꯈꯔ ꯑꯗꯨꯝ ꯂꯩꯕ ꯃꯣꯏꯁꯦ ꯋꯥꯔꯧꯔ ꯆꯠꯈꯤꯒꯨꯝꯕ ꯑꯩꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯗꯒꯤꯗꯤ ꯍꯥꯏꯗꯤ ꯂꯥꯌꯦꯡꯕ ꯇꯣꯛꯊꯣꯛꯈ꯭ꯔ ꯃꯤꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛꯀꯤ ꯏꯟꯚꯥꯏꯠ ꯇꯧꯔꯛꯄꯕꯨ ꯑꯩ ꯑꯌꯥꯝꯕ ꯆꯠꯇ꯭ꯔꯕꯅꯦꯕ ꯄꯩꯁꯥ ꯂꯩꯇꯕꯗꯒꯤ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯃꯌꯥꯝꯅꯗꯤ ꯈꯪꯗꯕꯅꯤꯅ ꯑꯗꯨ ꯑꯩꯉꯣꯟꯗ ꯋꯥꯔꯧꯕ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯁꯤꯒꯤ ꯁꯦꯟ ꯇꯤꯚꯤꯁꯤꯅ ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯈ꯭ꯔ ꯃꯇꯨꯡꯗꯒꯤꯗꯤ ꯌꯥꯝꯅ ꯏꯪꯉꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯁꯦ ꯏꯟꯇꯔꯚ꯭ꯌꯨꯁꯤ ꯌꯦꯡꯉꯒꯅꯤ ꯈꯪꯗꯦ ꯂꯦꯞꯈ꯭ꯔꯦꯕ ꯆꯞ ꯂꯥꯎ ꯂꯦꯞꯈ꯭ꯔꯦ ꯆꯨꯝꯅꯒꯤ ꯈꯔ ꯂꯦꯞꯄꯒ ꯅꯠꯇꯦ ꯆꯞ ꯂꯥꯎ ꯂꯦꯞꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯗꯨꯗꯨꯒꯤ ꯌꯥꯝ ꯏꯪꯉꯦ ꯍꯧꯖꯤꯛꯁꯦ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯗꯨꯒ ꯀꯩꯅꯣꯗꯒꯤ ꯅꯨꯡꯁꯤꯕꯤꯕ ꯍꯧꯖꯤꯛꯁꯦ ꯂꯥꯟꯃꯛ ꯂꯩꯔꯝꯗ꯭ꯔꯒꯗꯤ ꯑꯩꯒꯤ ꯏꯟꯇꯔꯚ꯭ꯌꯨꯁꯤꯁꯨ ꯇꯧꯔꯝꯃꯣꯏ ꯇꯧꯕꯇꯕꯨ ꯂꯥꯟ ꯂꯩꯕꯁꯤꯅ ꯃꯌꯥꯝꯁꯦ ꯋꯥꯗꯤ ꯋꯥꯅꯩ ꯋꯥꯔꯒꯁꯨ ꯅꯨꯡꯁꯤꯕꯤꯕ ꯈꯔꯅ ꯑꯗꯨꯝ ꯃꯈꯣꯏꯅ ꯉꯝꯕ ꯃꯇꯦꯡ ꯑꯗꯨꯝ ꯍꯥꯏꯗꯤ ꯋꯥꯍꯩꯗ ꯑꯣꯏꯔꯁꯨ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯅꯤ ꯀꯩꯅꯣ ꯇꯥꯟꯅꯔꯒ ꯑꯗꯨꯝ ꯇꯧꯁꯤ ꯍꯥꯏꯕ ꯑꯗꯨꯝ ꯂꯩ ꯑꯗꯨꯗꯒꯤꯗꯤ ꯁꯤꯗꯒꯤ ꯃꯔꯨ ꯑꯣꯏꯅ ꯈꯪꯅꯔꯒ ꯑꯩꯈꯣꯏꯒꯤ ꯁꯪꯒ ꯑꯣꯏꯈꯠꯂꯛꯄ
ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯇꯣꯛꯊꯣꯛꯈ꯭ꯔꯅ ꯑꯩꯈꯣꯏ ꯃꯄꯥꯟꯂꯣꯝꯒꯤ ꯃꯌꯥꯡ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯤꯡꯒ ꯂꯣꯏꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯒ ꯃꯈꯣꯏꯁꯦ ꯃꯩꯇꯩꯂꯣꯟꯗꯤ ꯈꯪꯕꯗꯤ ꯅꯠꯇꯦꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯏꯟꯇꯔꯚ꯭ꯌꯨꯁꯤ ꯌꯦꯡꯉꯒꯀꯣ ꯃꯈꯣꯏꯅ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯑꯥꯔꯇꯤꯁꯅꯦ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯅ ꯃꯩꯇꯩ ꯃꯆꯥꯅ ꯇꯝꯃꯦꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯖꯣꯕꯀꯁꯦ ꯑꯣꯐꯔ ꯄꯤꯔꯛꯄ ꯇꯧꯋꯦꯕꯀꯣ ꯃꯗꯨꯅ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯃꯤꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯈꯪꯗꯦ ꯑꯗꯨꯒ ꯃꯈꯣꯏꯅ ꯇꯁꯦꯡꯕꯒꯤꯗꯤ ꯖꯣꯕꯁꯦ ꯃꯍꯥꯔꯥꯁꯇ꯭ꯔꯥꯗ ꯑꯃꯁꯨ ꯍꯥꯏꯔꯛꯑꯦ ꯖꯣꯕꯀꯤꯗꯃꯛ ꯍꯥꯏꯗꯤ ꯃꯣꯏꯅ ꯈꯜꯂꯤꯁꯦ ꯑꯥꯔꯇꯤꯁꯅꯤꯅ ꯃꯅꯤꯄꯨꯔꯗꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏ ꯑꯗꯨꯗꯨꯅ ꯍꯧꯖꯤꯛ ꯃꯍꯥꯔꯥꯁꯇ꯭ꯔꯥꯒꯨꯝꯕꯗ ꯂꯥꯛꯑꯒꯗꯤ ꯇꯧꯔꯒꯗꯤ ꯑꯗꯨꯝ ꯀꯩꯁꯨ ꯀꯥꯏꯔꯣꯏꯗ꯭ꯔꯥꯅ ꯈꯟꯕꯖꯥꯠꯅꯦꯕꯀꯣ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏꯅꯁꯨ ꯈꯟꯕ ꯂꯩ ꯑꯩ ꯏꯁꯥꯅꯁꯨ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯕꯦꯡꯒ꯭ꯂꯣꯔꯒꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯥꯎꯠ ꯏꯟꯗꯤꯌꯥ ꯃꯆꯥꯅꯦꯕꯀꯣ ꯇꯃꯤꯜ ꯃꯆꯥ ꯑꯃ ꯑꯗꯨꯗꯨꯅ ꯃꯥꯁꯨ ꯇꯧꯔꯛꯑꯦꯕꯀꯣ ꯑꯗꯨ ꯑꯗꯨꯃꯥꯏꯅ ꯄꯤꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯃꯈꯜꯁꯦ ꯑꯩꯈꯣꯏꯒꯤ ꯁꯥꯏꯟꯇꯤꯐꯤꯛꯅ ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯈ꯭ꯔ ꯃꯇꯨꯡꯗ ꯈꯤꯇꯪ ꯄꯣꯖꯤꯇꯤꯚꯅꯦꯁꯁꯦ ꯈꯤꯇꯪ ꯂꯥꯛꯑꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯑꯥꯔꯇꯤꯁ ꯃꯌꯥꯝ ꯑꯩꯅ ꯎꯅꯒꯦ ꯑꯃ ꯇꯧꯒꯦꯅ ꯍꯥꯏꯕꯗꯁꯨ ꯌꯥꯕꯤꯔꯛꯄꯁꯨ ꯌꯥꯎꯏ ꯌꯥꯔꯛꯇꯕꯁꯨ ꯌꯥꯎꯏ ꯌꯥꯔꯛꯇ꯭ꯔꯤꯁꯤꯅ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁ ꯑꯣꯏꯅ ꯂꯩꯔꯀꯥꯟꯗ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯋꯥꯔꯤꯁꯦ ꯀꯩꯗꯧꯕꯩ ꯎꯠꯇꯣꯏꯅꯣ ꯀꯥꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯇꯕꯁꯨ ꯅꯠꯇꯦ ꯑꯩꯁꯨ ꯐꯤꯂꯝ ꯏꯟꯗꯁꯇ꯭ꯔꯤꯁꯦ ꯂꯩꯇꯦꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯈꯤꯇꯪ ꯐꯖꯗꯦ ꯈꯣꯠꯇꯦ ꯀꯥꯏꯅꯒ ꯍꯥꯏꯕꯁꯨ ꯑꯩꯉꯣꯟꯗ ꯁꯖꯦꯁ ꯇꯧꯕꯁꯨ ꯌꯥꯎꯔꯛꯑꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯁꯤꯗꯤ ꯃꯌꯥꯝꯒꯤꯅꯤ ꯑꯩꯈꯣꯏꯅ ꯊꯕꯛ ꯇꯧꯔꯤꯁꯤꯗꯤ ꯃꯌꯥꯝꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯐꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯑꯩꯈꯣই ꯑꯥꯔꯇꯤꯁ ꯑꯩꯈꯣꯏꯅ ꯊꯦꯡꯅꯅ ꯈꯪꯅꯖꯕꯅꯤꯅ ꯃꯌꯥꯝ ꯋꯥꯅꯔꯤꯕ ꯈꯣꯠꯅꯔꯤꯕ ꯃꯌꯥꯝꯁꯦ खितंग खितंग थौबिरगदी मयाम खितंग अंडरस्टैंड तौबिगदरा हाइबगी पांदम तौजरपनी प्रोग्राम से अदो मरक्ता अखोइना केनोगा जीपे नंबर हापसगिको क्वेश्चन टिबिना अददि मी कई कई रेस्पॉन्स लाकपा पैसा थारकपा खोलकपा कई कई अदमा हाइबिरपा दुगिसु वरी खरा खितंग तौबिरौने ꯑꯗꯨꯒꯤꯁꯨ ꯌꯥꯝ ꯅꯨꯡꯁꯤꯕ ꯌꯥꯎꯋꯤ ꯅꯨꯡꯁꯤꯕ ꯌꯥꯎꯋꯦꯗꯤ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯁꯤ ꯂꯩꯗꯤ ꯂꯩꯇ꯭ꯔꯕ ꯑꯩ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ ꯂꯥꯟ ꯃꯅꯨꯡꯗ ꯂꯩꯗꯤ ꯂꯩꯇ꯭ꯔꯕ ꯋꯥꯗꯤ ꯋꯥꯅꯔꯕ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯄꯥꯏꯕꯁꯤꯡꯁꯤꯗꯤ ꯇꯁꯦꯡꯕꯒꯤ ꯃꯈꯣꯏꯕꯨ ꯍꯨꯟꯕꯩ ꯋꯥ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯗꯤ ꯑꯋꯥꯕꯗꯨ ꯈꯪꯕ ꯅꯠꯇꯦꯗꯅ ꯑꯩꯈꯣꯏ ꯊꯦꯡꯅꯗ꯭ꯔꯤꯕꯅꯤꯅ ꯃꯤꯁꯤ ꯊꯦꯡꯅꯔꯀꯥꯟꯗ ꯈꯪꯗꯣꯏꯅꯤ ꯑꯗꯣ ꯑꯋꯥꯕꯁꯤꯡꯗ ꯃꯇꯦꯡꯗꯤ ꯄꯥꯡꯅꯤꯡꯉꯒ ꯄꯩꯁꯥꯗꯤ ꯂꯩꯇꯕ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯨꯄꯥ 10 ꯀꯨꯟ ꯂꯨꯄꯥ 90 ꯂꯨꯄꯥ 50 ꯂꯨꯄꯥ 30 ꯌꯥꯝ ꯊꯦꯛꯁꯟ ꯇꯥꯅ ꯀꯥꯞꯄꯛꯄꯒꯁꯨ ꯌꯥꯎꯋꯦꯕ ꯑꯗꯣ ꯑꯩꯅ ꯑꯝꯇ ꯑꯩꯒꯤ ꯃꯣꯏꯅ ꯀꯥꯞꯄꯛꯄꯒꯤꯗꯣ ꯑꯩ ꯃꯨꯊꯠꯇꯅ ꯊꯝꯃꯦꯕ ꯃꯦꯁꯦꯖꯇꯣ ꯌꯥꯝ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯃꯥꯡꯒꯣꯜ ꯑꯃ ꯄꯤꯔꯛꯏꯀꯣꯅ ꯈꯜꯂꯒ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯃꯅ ꯀꯩꯅꯣ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯐꯠꯇꯕꯁꯨ ꯍꯥꯏꯕꯃꯛꯇꯤ ꯌꯥꯗꯦ ꯑꯩꯈꯣꯏꯒꯤ ꯅꯦꯠꯋꯥꯛ ꯃꯌꯥꯝ ꯑꯃ ꯑꯩꯉꯣꯟꯗ ꯈꯣꯝꯃꯛꯑꯦꯕꯀꯣ ꯅꯦꯠꯋꯥꯛ ꯃꯌꯥꯝ ꯈꯣꯝꯃꯛꯄꯁꯦ ꯅꯦꯠꯋꯥꯛꯁꯦ ꯑꯩ ꯍꯥꯟꯅꯗꯒꯤ ꯃꯣꯗꯤꯀꯦꯌꯔ ꯌꯥꯎꯔꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯃꯣꯗꯤꯀꯦꯌꯔꯒꯤ ꯄꯣꯠ ꯑꯗꯨꯝ ꯐꯩ ꯈꯪꯗꯦ ꯌꯨꯁ ꯇꯧꯔꯤ ꯑꯗꯨꯒ ꯑꯦꯝꯋꯦꯒꯤ ꯄꯣꯠ ꯃꯣꯏ ꯑꯥꯔꯇꯤꯁꯇ꯭ꯔꯤꯒꯤꯁꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯑꯥꯔꯇꯤꯁ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁꯇ꯭ꯔꯤꯒꯤ ꯄꯣꯠꯁꯦ ꯂꯣꯏ ꯌꯨꯁ ꯇꯧꯋꯦꯕꯀꯣ ꯑꯗꯨ ꯐꯩ ꯈꯪꯉꯦꯕ ꯑꯗꯨꯏꯁꯨ ꯄꯣꯠꯁꯦ ꯇꯥꯡꯉꯤ ꯃꯈꯣꯏꯒꯤ ꯅ꯭ꯌꯨꯇ꯭ꯔꯤꯁꯟ ꯂꯣꯏꯅꯃꯛ ꯐꯩ ꯑꯗꯨꯒꯁꯨ ꯄꯣꯠꯁꯦ ꯇꯥꯡꯕꯅꯤꯅ ꯃꯤ ꯂꯩꯕ ꯉꯝꯗꯦ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯑꯩꯁꯤ ꯃꯃꯥꯡꯗ ꯌꯥꯝ ꯁꯥꯡꯅ ꯇꯧꯔꯝꯃꯦ ꯑꯗꯨ ꯄꯩꯁꯥ ꯌꯥꯝꯅ ꯍꯥꯠꯈ꯭ꯔꯦ ꯌꯥꯝ ꯃꯥꯡꯈ꯭ꯔꯦꯕꯀꯣ ꯑꯗꯨꯒꯨꯝꯕꯒꯤ ꯅꯦꯠꯋꯥꯛ ꯑꯗꯒꯤ ꯐꯥꯏꯇꯣ ꯂꯥꯏꯐꯀꯤ ꯑꯗꯒꯤꯗꯤ ꯃꯈꯜ ꯃꯈꯜ ꯅꯦꯠꯋꯥꯛ ꯃꯌꯥꯝ ꯈꯣꯝꯃꯦ ꯑꯗꯨꯗꯣ ꯃꯈꯣꯏꯅ ꯌꯥꯗꯕꯒꯤ ꯑꯩꯉꯣꯟꯗ ꯋꯥꯔꯧꯕꯁꯨ ꯃꯌꯥꯝ ꯂꯩ ꯍꯧꯖꯤꯛꯁꯦ ꯑꯗꯣ ꯍꯣꯏ ꯍꯣꯏ ꯑꯗꯨꯒ ꯑꯩꯅ ꯈꯜꯂꯤꯁꯤꯅ ꯑꯩꯅ ꯉꯝꯃꯣꯏꯗꯧꯕ ꯄꯣꯠꯇꯣ ꯑꯩꯅ ꯃꯃꯥꯡꯗ ꯁꯤꯒꯤ ꯏꯟꯇꯔꯚ꯭ꯌꯨꯗꯨꯗ ꯃꯃꯥꯡꯗ ꯑꯩꯅ ꯁꯨꯝ ꯑꯩ ꯄꯟꯈꯤꯕ꯭ꯔꯥꯅ ꯈꯜꯂꯦꯕ ꯑꯩꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯍꯥꯏꯁꯦ ꯑꯩꯅ ꯉꯝꯗ꯭ꯔꯦ ꯍꯥꯏꯁꯦ ꯀꯔꯤꯝ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩ ꯄꯣꯠ ꯌꯣꯟꯕ ꯆꯠꯂꯝꯃꯤ ꯀꯝꯄꯅꯤꯒꯤ ꯄꯣꯠ ꯌꯣꯟꯕ ꯒꯥꯔꯤ ꯃꯆꯥ ꯇꯧꯔꯒꯀꯣ ꯆꯠꯇꯅ ꯄꯣꯠ ꯌꯣꯜꯂꯝꯃꯤ ꯑꯗꯒꯤꯗꯤ ꯂꯥꯏꯔꯤꯛ ꯌꯣꯟꯕ ꯆꯠꯂꯝꯃꯤ ꯑꯗꯩ ꯑꯩ ꯇꯧꯔꯝꯃꯤ ꯑꯗꯨ ꯎꯄꯥꯏ ꯂꯩꯇꯕ ꯑꯗꯒꯤꯗꯤ ꯎꯄꯥꯏ ꯁꯨꯡꯂꯩꯃꯛ ꯂꯩꯇꯕꯗꯒꯤ ꯁꯨꯃꯥꯏꯅ ꯂꯩꯈ꯭ꯔꯤꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯌꯥꯝ ꯀꯟꯅ ꯑꯩꯁꯦ ꯍꯦꯕꯤꯗ ꯍꯧꯖꯤꯛꯁꯦ ꯑꯀꯟꯕ ꯃꯑꯣꯡꯗ ꯍꯧꯒꯠ ꯉꯝꯗꯅ ꯅꯥꯔ ꯂꯩꯕꯗꯤ ꯅꯠꯇꯕꯅꯤꯅ ꯑꯗꯨꯝ ꯀꯕꯛꯇꯤ ꯆꯠꯄ ꯉꯝꯃꯤꯕꯅꯤꯅ ꯑꯗꯨꯝ ꯆꯠꯄ ꯉꯝꯃꯅ ꯇꯧꯕ ꯌꯥꯕ ꯊꯕꯛꯈꯩꯗꯤ ꯑꯩ ꯇꯧꯋꯦꯕ ꯑꯗꯣ ꯎꯄꯥꯏ ꯂꯩꯔꯛꯇꯕꯗꯒꯤ ꯇꯨꯃꯤꯟ ꯂꯩꯔꯛꯏꯅꯦꯕ ꯍꯥꯏꯗꯤ ꯑꯗꯨꯅ ꯁꯨꯝ ꯗ꯭ꯌꯨꯗꯣ ꯑꯗ ꯍꯧꯖꯤꯛꯁꯦ ꯅꯦꯠꯋꯥꯛ ꯑꯩꯉꯣꯟꯗ ꯈꯨꯝꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗꯨꯁꯨ ꯏꯆꯦꯕꯨ ꯑꯣꯏꯔꯣ ꯑꯗꯒꯤꯗꯤ ꯏꯌꯥꯝꯕꯕꯨ ꯑꯣꯏꯔꯣ ꯏꯅꯥꯎꯁꯤꯡꯕꯨ ꯑꯣꯏꯔꯣ ꯈꯨꯝꯃꯩꯗꯨꯁꯨ ꯂꯣꯏ ꯐꯩꯌꯦꯕꯀꯣ ꯑꯗꯩꯗꯨꯗ ꯑꯩꯒꯤ ꯑꯗꯨꯒꯤ ꯌꯥꯎꯔꯨꯕꯒꯤ ꯗ꯭ꯌꯨ ꯃꯌꯥꯝ ꯂꯩꯔꯤꯕ ꯑꯩꯁꯤꯡꯁꯦ ꯗ꯭ꯌꯨ ꯃꯌꯥꯝꯗꯣ ꯍꯥꯟꯅꯒꯤ ꯄꯤꯕ ꯉꯝꯗ꯭ꯔꯤꯉꯩꯗ ꯍꯧꯖꯤꯛ ꯀꯗꯥꯏꯗꯒꯤ ꯗ꯭ꯌꯨ ꯑꯃꯨꯛ ꯇꯥꯍꯜꯂꯒ ꯀꯗꯥꯏꯗꯒꯤ ꯑꯃꯨꯛ ꯑꯩ ꯑꯗꯨꯗꯨꯅ ꯁꯤꯡꯒꯅꯤ ꯍꯧꯖꯤꯛ ꯗ꯭ꯌꯨ ꯂꯩꯔꯤꯕ ꯍꯧꯖꯤꯛꯁꯦ ꯑꯗꯨꯗꯨꯅ ꯑꯩꯅ ꯌꯥꯎꯕ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ
ꯃꯈꯣꯏꯅꯗꯤ ꯋꯥꯔꯧꯔꯒ ꯍꯥꯏꯇꯥꯔꯦ ꯑꯩꯉꯣꯟꯗ ꯇ꯭ꯔꯣꯜ ꯇꯧꯔꯨꯕꯒ ꯌꯥꯎꯔꯛꯑꯦꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯤꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯕꯤꯕꯗꯒꯤ ꯏꯆꯦ ꯑꯔꯨꯅꯥꯅ ꯑꯃꯈꯛꯅ ꯃꯄꯥꯟꯂꯣꯝꯗꯒꯤꯅꯦꯕꯀꯣ ꯃꯥ ꯑꯦꯛꯖꯦꯛꯂꯤ ꯀꯗꯥꯏꯋꯥꯏꯗ ꯂꯩꯕꯅꯣꯗꯤ ꯑꯩ ꯈꯪꯗꯦ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯗꯥꯏꯃꯟ ꯇꯤꯚꯤꯒꯤ ꯊ꯭ꯔꯨꯗ ꯄꯩꯁꯥꯁꯤ ꯃꯇꯦꯡ ꯄꯥꯡꯉꯛꯑꯦ ꯗꯥꯏꯃꯟ ꯇꯤꯚꯤꯅ ꯈꯔꯁꯨ ꯍꯥꯞꯀꯠꯂꯒ ꯄꯩꯁꯥꯁꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯩ ꯅꯍꯥꯛ ꯂꯥꯛꯑꯝꯃꯤ ꯑꯗꯩꯗ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯀꯃꯦꯟ ꯊꯝꯃꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯐꯖꯕ ꯃꯤꯡꯊꯣꯜ ꯑꯃ ꯄꯤꯔꯦꯕꯀꯣ ꯃꯥꯅ ꯍꯥꯏꯗꯤ ꯀꯩꯅꯣꯗꯒꯤ ꯃꯥꯒꯤ ꯆꯥꯅꯕ ꯊꯕꯛ ꯑꯃ ꯄꯤꯔꯕꯅꯤ ꯑꯗꯨ ꯇꯣꯛꯊꯣꯛꯑꯒ ꯃꯥꯁꯤ ꯅꯤꯔ ꯍꯤꯡ ꯂꯩꯔꯦ ꯑꯩꯅ ꯆꯍꯤ 11ꯗꯒꯤ ꯑꯥꯔꯇꯤꯁ ꯑꯣꯏꯔꯒ ꯍꯤꯡꯖꯔꯛꯄꯁꯦ ꯕꯣꯂꯤꯋꯨꯗꯇꯗꯤ ꯑꯥꯔꯇꯤꯁꯁꯦ ꯂꯥꯏꯗꯧꯅ ꯈꯜꯂꯦ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯅꯤꯔꯒ ꯆꯥꯕꯒꯤ ꯃꯤꯡꯊꯣꯜ ꯑꯃꯗꯤ ꯄꯤꯕꯤꯔꯦ ꯃꯣꯏꯅ ꯑꯗꯣ ꯑꯩ ꯅꯤꯔꯒ ꯆꯥꯕꯗꯤ ꯅꯠꯇꯦ ꯑꯩ ꯃꯤ ꯀꯅꯥꯗꯁꯨ ꯑꯩ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯔꯨꯕ ꯂꯩꯇꯦꯕꯀꯣ ꯇꯁꯦꯡꯕꯒꯤ ꯑꯩꯅ ꯅꯤꯕꯒꯤ ꯋꯥꯈꯟꯗꯨꯃꯛ ꯂꯩꯔꯒꯗꯤ ꯃꯃꯥꯡꯒꯤ ꯐꯥꯔꯁ ꯋꯦꯕꯇꯨꯗꯒꯤꯗꯤ ꯇꯣꯛꯑꯒ ꯁꯦꯀꯦꯟ ꯋꯦꯕꯇꯨ ꯁꯨꯝ ꯅꯥꯔꯛꯑꯦꯕ ꯑꯩꯁꯦ ꯑꯩꯈꯣꯏ ꯂꯣꯛꯗꯥꯎꯟꯒꯤ COVID-19ꯒꯤ ꯑꯗꯨꯒꯤꯗꯨꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ PhD ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕ ꯁꯨꯁꯤꯟꯗ꯭ꯔꯣꯁꯦ ꯁꯤꯁꯦ ꯍꯥꯟꯅ ꯚꯣꯠ ꯀꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯈꯪꯅꯩ ꯑꯗꯨꯗꯨꯅ ꯁꯦꯀꯦꯟ ꯋꯦꯕꯇꯨꯗ ꯑꯩ ꯀꯟꯅ ꯅꯥꯔꯀꯥꯟꯗꯨꯗ ꯃꯥꯅ ꯑꯩꯁꯦ ꯂꯥꯏꯌꯦꯡꯕꯤꯕ ꯃꯄꯥꯟꯂꯣꯝꯗꯕꯨ ꯃꯥꯅ ꯄꯨꯒꯦ ꯍꯥꯏꯕ ꯑꯗꯨꯗ ꯑꯩꯒꯤ ꯄꯣꯀꯦꯠꯇ ꯄꯩꯁꯥ ꯑꯃꯨꯛ ꯌꯥꯎꯗꯅ ꯑꯩ ꯀꯃꯥꯏꯅ ꯆꯠꯀꯅꯤ ꯑꯗꯨꯗ ꯑꯩ ꯎꯄꯥꯏ ꯂꯩꯇꯗꯅ ꯆꯠꯈꯤꯗꯕꯅꯤ ꯃꯇꯝꯗꯨꯗ ꯃꯥꯅ ꯁꯤꯗꯩꯗ ꯂꯥꯏꯌꯦꯡꯕꯤꯔꯝꯗꯕ ꯑꯩ ꯐꯖꯅ ꯀꯨꯟꯒꯅꯤ ꯑꯗꯨ ꯂꯨꯄꯥ 50,000 ꯃꯥꯅ ꯑꯩ ꯈꯨꯠꯇ ꯗꯥꯏꯔꯦꯛ ꯁꯤꯟꯅꯔꯒ ꯑꯩ ꯏꯁꯥ ꯂꯥꯏꯌꯦꯡꯕꯒꯤ ꯄꯩꯁꯥꯒꯁꯤ ꯁꯤꯟꯅꯕꯤꯔꯒ ꯑꯣꯖꯥ ꯁꯨꯁꯤꯟꯗ꯭ꯔꯣꯁꯤꯅ ꯇꯧꯕꯤꯌꯦꯕꯀꯣ ꯃꯣꯏꯁꯨ ꯑꯗꯨꯝ ꯂꯩꯕꯅꯤꯅ ꯑꯩꯉꯣꯟꯗ ꯅꯤꯕꯒꯤ ꯋꯥꯈꯟꯗꯨꯃꯛ ꯂꯩꯔꯒꯗꯤ ꯍꯥꯏꯗꯤ ꯃꯣꯏ ꯃꯅꯥꯛꯇꯁꯨ ꯆꯠꯂꯒ ꯑꯣꯖꯥ ꯑꯩ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯑꯩ ꯅꯥꯔꯦ ꯑꯩ ꯍꯤꯡꯉꯝꯗ꯭ꯔꯦ ꯀꯩꯅꯣꯝꯇꯗꯤ ꯃꯇꯦꯡ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯌꯥꯏ ꯑꯗꯒꯤꯗꯤ ꯃꯤꯅꯤꯁꯇꯔ MLA ꯂꯩꯔꯤꯁꯤꯡꯁꯦ ꯈꯪꯅꯗꯕ ꯅꯠꯇꯦ ꯚꯣꯠꯀꯤ ꯃꯇꯝꯗ ꯄꯥꯕ꯭ꯂꯤꯁꯤꯇꯤ ꯆꯠꯇꯅ ꯈꯣꯠꯇꯅ ꯚꯣꯠ ꯈꯣꯝꯗꯅ ꯈꯣꯠꯇꯅ ꯃꯌꯥꯝ ꯇꯧꯈꯤꯕ ꯃꯌꯥꯝꯁꯨ ꯂꯩ ꯑꯗꯒꯤ ꯑꯌꯥꯝꯕꯅ ꯍꯧꯖꯤꯛ MLA ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯁꯤꯡꯁꯦ ꯈꯪꯅꯩ ꯃꯈꯣꯏꯅ ꯂꯥꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯈꯣꯏꯒꯤ ꯊꯕꯛꯇꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯉꯣꯟꯗ ꯍꯪꯕꯤꯔꯛꯇꯕꯗꯤ ꯌꯥꯏ ꯍꯪꯕꯁꯨ ꯍꯪꯕꯤꯔꯛꯇꯦ ꯇꯧꯕꯇꯕꯨ ꯑꯩꯅ ꯅꯤꯕꯩ ꯋꯥꯈꯟꯗꯣ ꯈꯜꯂꯒꯗꯤ ꯈꯪꯅꯕꯅꯤꯅ ꯆꯠꯂꯒ ꯑꯩ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯃꯇꯦꯡ ꯈꯤꯇ ꯄꯥꯡꯕꯤꯌꯨꯅꯦ ꯍꯥꯏꯕꯒꯤ ꯋꯦꯗꯨꯗꯤ ꯂꯩꯕ꯭ꯔꯥꯅ ꯈꯜꯂꯦꯗ ꯑꯩꯅ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅꯒ ꯖꯤꯄꯦꯗꯒ ꯁꯦꯟꯇꯤꯚꯤꯗ ꯍꯥꯞꯄ ꯃꯇꯨꯡꯗ ꯑꯣꯖꯥꯗ ꯑꯩꯈꯣꯏꯒꯤ ꯄꯤꯕꯤꯔꯛꯈꯤꯕ ꯃꯌꯥꯝ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯂꯨꯄꯥ 10 ꯑꯣꯏꯒꯦꯔꯥ 20 ꯑꯣꯏꯒꯦꯔꯥ 90 ꯑꯣꯏꯒꯦꯔꯥ 50 ꯑꯣꯏꯒꯦꯔꯥ ꯃꯌꯥꯝ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯈꯤꯕꯗꯣ ꯌꯥꯝ ꯊꯤꯅ ꯊꯥꯒꯠꯆꯔꯤ ꯑꯩ ꯁꯥꯏꯠꯇꯩꯁꯨ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯀꯩꯅꯣ ꯑꯣꯖꯥ ꯁꯥꯏꯠꯇꯩꯁꯨ ꯊꯦꯡꯛ ꯌꯨ ꯀꯣ ꯑꯗ ꯁꯤꯒꯤꯁꯦ ꯃꯌꯥꯝꯅ ꯄꯥꯡꯕꯤꯔꯛꯏꯗꯣ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯍꯧꯖꯤꯛ ꯍꯥꯏꯖꯈꯤꯕꯗꯣ ꯅꯤꯕ ꯅꯠꯇꯦ ꯃꯌꯥꯝꯒꯤ ꯑꯋꯥꯕ ꯇꯥꯕ ꯑꯁꯤ ꯍꯌꯦꯡ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯄꯣꯟꯇꯦ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯔꯝꯕ ꯃꯤ ꯑꯃꯁꯨ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯄꯣꯟꯇꯦ ꯑꯋꯥꯕꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯈꯨꯋꯥ ꯈꯨꯅꯝꯅꯤ ꯑꯗ ꯑꯩꯈꯣꯏꯒꯤ ꯃꯤꯒꯤ ꯋꯥꯔꯕ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯃꯇꯦꯡ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯁꯥꯏꯠꯇꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤꯕ ꯃꯌꯥꯝꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯊꯥꯒꯠꯆꯩ ꯑꯗꯨꯕꯨ ꯑꯗ ꯊꯤꯅ ꯉꯥꯡꯕꯤꯔꯛꯏꯕ ꯃꯌꯥꯝꯗꯨꯁꯨ ꯃꯨꯟꯅ ꯑꯃꯨꯛꯇꯪ ꯈꯟꯕꯤꯌꯨ ꯑꯩꯅ ꯃꯤꯉꯣꯟꯗ ꯉꯥꯡꯈ꯭ꯔꯤꯁꯦ ꯃꯤ ꯑꯃꯒꯤ ꯂꯥꯏꯐꯇ ꯀꯔꯤ ꯈꯟꯒꯗꯒꯦ ꯀꯥꯏꯁꯨ ꯑꯃꯨꯛꯇꯪ ꯈꯟꯕꯤꯕꯗꯤ ꯐꯒꯗ꯭ꯔꯥꯅ ꯈꯜꯂꯦ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯦ ꯈꯨꯕꯥꯛ ꯈꯨꯅꯝꯅ ꯑꯩꯅ ꯅꯍꯥꯟꯁꯨ ꯍꯥꯏꯖꯈꯤꯕꯗꯣ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯅꯦꯠꯋꯥꯔꯛꯀꯤ ꯃꯌꯥꯝ ꯇꯧꯔꯤꯁꯦ ꯅꯦꯠꯋꯥꯔꯛꯀꯤ ꯃꯇꯥꯡꯗꯁꯨ ꯑꯩ ꯑꯃꯇꯪ ꯍꯥꯏꯖꯔꯝꯒꯦ ꯐ꯭ꯔꯣꯝ ꯁꯥꯏꯟꯇꯤꯐꯤꯛ ꯁꯥꯏꯠꯇꯒꯤ ꯅꯦꯠꯋꯥꯔꯛꯁꯦ ꯍꯧꯖꯤꯛꯁꯦ ꯂꯥꯟ ꯂꯩꯕ ꯇꯧꯔꯤꯕ ꯃꯐꯝꯁꯤꯗ ꯌꯥꯝꯅ ꯍꯤꯠ ꯇꯧꯔꯦ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯁꯦ ꯌꯥꯝ ꯊꯤꯅ ꯍꯤꯠ ꯇꯧꯔꯦ ꯑꯗꯨꯅ ꯅꯣꯔꯠ ꯏꯁꯇꯅꯤꯀꯣ ꯌꯥꯝ ꯍꯤꯠ ꯇꯧꯔꯤꯁꯦ ꯅꯣꯠ ꯑꯣꯟꯂꯤ ꯏꯟ ꯃꯅꯤꯄꯨꯔ ꯁꯤꯒꯤ ꯑꯩ ꯇꯣꯉꯥꯟꯅ ꯑꯦꯄꯤꯁꯣꯗ ꯑꯩꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯂꯩꯖꯕꯅꯤ ꯀ꯭ꯔꯥꯏꯝ ꯑꯦꯟ ꯁ꯭ꯀꯦꯟꯗꯜꯅ ꯑꯗꯣ ꯅꯦꯠꯋꯥꯔꯛꯁꯤꯗ ꯆꯨꯝꯅ ꯇꯧꯕꯤꯔꯒꯗꯤ ꯐꯩ ꯆꯨꯝꯅ ꯍꯥꯏꯁꯨ ꯅꯦꯠꯋꯥꯔꯛ ꯃꯥꯔꯀꯦꯇꯤꯡ ꯍꯥꯏꯁꯦ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯩꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯣ ꯎꯔꯀꯥꯟꯗ ꯈꯪꯕꯤꯅꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯅꯦꯠꯋꯥꯔꯛ ꯃꯥꯔꯀꯦꯇꯤꯡꯁꯤꯗ ꯐꯩꯅ ꯆꯠꯄꯤ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯀ꯭ꯔꯥꯏꯝ ꯑꯦꯟ ꯁ꯭ꯀꯦꯟꯗꯜꯒꯤ ꯑꯦꯄꯤꯁꯣꯗꯇ ꯌꯥꯎꯔꯛꯄꯁꯨ ꯌꯥꯏ ꯑꯗꯨꯅ ꯃꯨꯟꯅ ꯈꯟꯊꯕꯤꯌꯨ ꯅꯦꯠꯋꯥꯔꯛ ꯃꯥꯔꯀꯦꯇꯤꯡ ꯇꯧꯕꯗ ꯖꯁ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯁꯖꯦꯁꯟ ꯄꯤꯖꯔꯤꯁꯤꯁꯨ ꯃꯌꯥꯝ ꯅꯦꯠꯋꯥꯔꯛ ꯃꯥꯔꯀꯦꯇꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯃꯜꯇꯤ ꯂꯦꯚꯦꯜ ꯃꯥꯔꯀꯦꯇꯤꯡ ꯑꯦꯟ ꯑꯩꯈꯣꯏꯒꯤ ꯄꯥꯏꯔꯥꯃꯤꯠ ꯁ꯭ꯀꯤꯝ ꯁꯤ ꯂꯩꯔꯤ ꯃꯌꯥꯝꯁꯦ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯑꯩꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯦ ꯀꯌꯥ ꯌꯥꯎꯍꯟꯖꯅꯤꯡꯗꯦ ꯍꯣꯠꯅꯔꯒ ꯍꯨꯃꯥꯡ ꯃꯃꯜ ꯇꯥꯟꯕ ꯁꯦꯟ ꯀꯣꯛ ꯊꯥꯗꯔꯒ ꯐꯪꯕ ꯁꯦꯜ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯇꯧꯒꯗ꯭ꯔꯥꯅ ꯈꯜꯂꯦ ꯌꯥꯝ ꯂꯥꯏꯅ ꯄꯩꯁꯥ ꯇꯥꯟꯒꯨꯝꯁꯤ ꯂꯥꯏꯅ ꯄꯩꯁꯥ ꯇꯥꯟꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯀꯩꯅꯣꯅꯤ ꯑꯗꯣ ꯅꯦꯛꯁ ꯀ꯭ꯋꯦꯁꯟꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯚꯣꯠ ꯀꯩꯀꯥ ꯃꯌꯥꯝ ꯄꯟꯕꯤꯈ꯭ꯔꯕ ꯃꯃꯥꯡꯗꯁꯨ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯄꯥꯕ꯭ꯂꯤꯛꯀꯤ ꯃꯤꯅꯤꯁꯇꯔ MLA ꯑꯣꯏꯔꯤꯕ ꯃꯌꯥꯝꯒꯤ ꯉꯥꯡꯕ ꯈꯣꯠꯄ ꯃꯌꯥꯝ ꯇꯥꯖꯔꯦ ꯑꯩꯁꯨ ꯎꯖꯕꯁꯨ ꯌꯥꯎꯈ꯭ꯔꯦ ꯑꯗꯣ ꯍꯟꯗꯛꯁꯦ ꯂꯣꯛ ꯁꯚꯥ ꯏꯂꯦꯛꯁꯟ ꯈꯤꯇꯪ ꯉꯥꯏꯁꯜꯂꯛꯑꯦ ꯊꯣꯡ ꯊꯤꯜ ꯂꯩꯔꯕꯅꯤ ꯍꯧꯖꯤꯛꯁꯦ ꯂꯣꯛ ꯁꯚꯥ ꯏꯂꯦꯛꯁꯟꯁꯦ ꯑꯗ ꯏꯂꯦꯛꯁꯟꯁꯦ ꯍꯧꯖꯤꯛ ꯂꯥꯟ ꯃꯔꯛꯁꯤꯗ ꯏꯂꯦꯛꯁꯟ ꯇꯧꯔꯤꯁꯤꯕꯨ ꯀꯩ ꯃꯣꯠ ꯂꯩꯕꯤꯒꯣ ꯐꯕ꯭ꯔꯣ ꯐꯠꯇꯕ꯭ꯔꯣ ꯏꯂꯦꯛꯁꯟ ꯂꯥꯟ ꯃꯔꯛꯁꯤꯗ ꯇꯧꯔꯤꯁꯤꯕꯨ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯦ ꯂꯥꯟꯁꯤ ꯂꯣꯏꯁꯤꯜꯂꯒ ꯚꯣꯠ ꯇꯧꯕꯅꯗꯤ ꯐꯩꯅ ꯈꯜꯂꯤ ꯑꯩꯅ ꯁꯤꯒꯤ ꯃꯃꯥꯡꯗ ꯍꯥꯏꯅꯤꯡꯉꯝꯕꯁꯦ ꯑꯩꯈꯣꯏꯁꯤ ꯌꯥꯝ ꯋꯥꯔꯦꯕꯀꯣ
ꯅꯨꯡꯉꯥꯏꯕ ꯀꯥꯡꯕꯨ ꯈꯔ ꯑꯃꯅ ꯄꯪꯅꯨꯡꯗ ꯅꯨꯡꯉꯥꯏ ꯑꯋꯥꯕ ꯑꯩꯈꯣꯏꯗꯤ ꯂꯩꯅꯨꯡꯗ ꯁꯨꯝ ꯆꯪꯉꯛꯄꯅꯤꯅ ꯑꯩꯅ ꯍꯥꯏꯅꯤꯡꯉꯝꯃꯤꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯁꯦꯟ ꯇꯤꯚꯤꯒꯤ ꯉꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔ ꯑꯩꯅ ꯍꯥꯏꯅꯤꯡꯉꯝꯃꯤꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯃꯥꯟꯗꯕ ꯑꯃ ꯆꯪꯉꯤ ꯐꯤꯂꯝꯒꯨꯝꯕ ꯑꯃ ꯅꯝꯃꯒ ꯑꯩꯈꯣꯏꯒꯤ ꯍꯦꯔꯣꯒꯤ ꯐꯥꯏꯠ ꯌꯥꯎꯗ꯭ꯔꯦ ꯑꯦꯛꯁꯟ ꯃꯇꯥꯡ ꯌꯥꯎꯗ꯭ꯔꯦ ꯀꯥꯏꯅ ꯍꯥꯞꯆꯟꯕ ꯌꯥꯝ ꯃꯥꯟꯕ ꯀꯥꯞꯅꯔꯤꯒꯁꯦ ꯃꯥꯏꯀꯩ ꯈꯔ ꯑꯃꯗꯅ ꯄꯨꯛꯅꯤꯡꯒꯤ ꯈꯔ ꯊꯥꯒꯠꯂꯛꯀꯨꯝ ꯇꯧ ꯃꯥꯏꯀꯩ ꯈꯔ ꯑꯃꯗꯅ ꯅꯠꯇꯦ ꯃꯣꯏ ꯈꯣꯏꯒꯤꯗꯨꯗ ꯖꯦꯂꯁ ꯅꯠꯇꯕ ꯇꯥꯏꯃꯤꯡꯗꯨ ꯔꯥꯏꯠ ꯇꯥꯏꯝ ꯑꯣꯏꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯒꯤ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯕ ꯑꯋꯥꯕ ꯑꯩꯈꯣꯏꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯒꯤ ꯐꯤꯜ ꯇꯧꯋꯦꯕ ꯑꯗꯨꯗꯨꯅ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯂꯥꯟ ꯑꯃꯨꯛꯇꯪ ꯃꯥꯜꯍꯟꯁꯤ ꯑꯗꯨꯗꯨꯒ ꯂꯥꯟꯁꯤ ꯂꯣꯏꯁꯤꯟꯈ꯭ꯔ ꯃꯇꯨꯡꯗ ꯂꯥꯟ ꯃꯥꯜꯂꯗꯤ ꯂꯥꯟ ꯇꯧꯔꯦꯅꯦ ꯀꯥꯞꯅꯔꯦꯅꯦ ꯃꯣꯏꯁꯦ ꯂꯣꯏ ꯁꯤꯟꯅꯔꯦꯅꯦ ꯍꯥꯏꯕꯗꯨ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕ ꯂꯣꯏꯅꯃꯛ ꯃꯤꯠꯌꯦꯡꯗꯣ ꯑꯩꯈꯣꯏꯗ ꯆꯪꯉꯛꯀꯅꯤꯗꯅ ꯆꯪꯉꯛꯄ ꯑꯩꯈꯣꯏ ꯂꯥꯟꯁꯤ ꯂꯣꯏꯁꯤꯟꯈ꯭ꯔꯕ ꯑꯋꯥꯕ ꯑꯩꯈꯣꯏꯁꯨ ꯈꯔ ꯀꯣꯛꯀꯅꯤ ꯅꯨꯡꯉꯥꯏꯕ ꯑꯗꯨꯝ ꯅꯨꯡꯉꯥꯏꯖꯁꯅꯤ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦꯕꯀோ ꯑꯗꯨ ꯂꯥꯟ ꯃꯥꯟꯗꯕ ꯂꯩ ꯃꯅꯨꯡꯁꯤꯗ ꯚꯣꯠ ꯇꯧꯁꯜꯂꯛꯄꯁꯦ ꯑꯩ ꯋꯥꯈꯜꯗ ꯇꯧꯍꯟꯅꯤꯡꯗꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯅ ꯆꯣꯡꯊꯣꯔꯛꯏꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗꯨꯁꯨ ꯀꯩꯁꯨ ꯍꯧꯖꯤꯛ ꯂꯥꯜꯂꯛꯁꯤꯗ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯅ ꯆꯣꯡꯊꯣꯛꯄ ꯄꯥꯝꯃꯝꯗꯧ ꯃꯥꯟꯗꯦ ꯇꯧꯕꯇꯕꯨ ꯉꯁꯥꯏꯒꯤ ꯑꯥꯗꯒꯤ ꯃꯣꯏꯅ ꯑꯣꯔꯗꯔꯗꯣ ꯇꯧꯊꯕꯤꯔꯛꯑꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯇꯉꯥꯏꯐꯗꯅ ꯇꯧꯍꯧꯗꯕꯗꯤ ꯌꯥꯗꯕ ꯑꯗꯨꯗꯨꯅ ꯍꯧꯖꯤꯛꯁꯦ ꯚꯣꯠ ꯇꯧꯕꯁꯤꯗ ꯑꯩꯈꯣꯏꯅ ꯂꯥꯜꯂꯦ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯆꯨꯝꯃꯦ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯑꯗꯨꯝ ꯃꯈꯣꯏꯅ ꯇꯧꯔꯕꯅꯤna ꯑꯩꯈꯣꯏꯒꯤ ꯃꯥꯗꯤ ꯍꯥꯟꯅꯗꯒꯤ ꯇꯧꯔꯒ ꯂꯩꯕ ꯁꯤꯟꯐꯝꯅꯤꯅ ꯑꯗꯨꯗ ꯇꯧꯖꯕꯅꯤ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯊꯝꯖꯅꯤꯡꯉꯤ ꯀꯩꯅꯣꯒꯤ ꯑꯣꯏꯅꯗꯤ ꯂꯥꯟꯒꯤ ꯑꯣꯏꯅꯗꯤ ꯃꯤꯟꯁ ꯑꯩꯈꯣꯏꯒꯤ ꯂꯣꯏꯁꯤꯟꯈꯤꯕꯅꯗꯤ ꯈ꯭ꯋꯥꯏ ꯐꯔꯦ ꯈ꯭ꯋꯥꯏ ꯐꯩ ꯑꯗꯣ ꯏꯂꯦꯛꯁꯟꯁꯦ ꯃꯇꯥꯡꯗꯤ ꯌꯥꯝ ꯆꯥꯗꯦ ꯑꯗꯨꯒ ꯂꯥꯟꯁꯦ ꯂꯣꯏꯍꯟꯅꯤꯡꯉꯦꯕ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯏꯂꯦꯛꯁꯟ ꯂꯣꯏ ꯇꯣꯛꯈ꯭ꯔꯒ ꯂꯥꯟꯁꯤꯅꯦꯕ ꯂꯣꯏꯍꯟꯅꯤꯡꯉꯤꯁꯦ ꯑꯗꯨꯒꯤ ꯏꯂꯦꯛꯁꯟ ꯇꯧꯔꯤꯁꯨ ꯏꯂꯦꯛꯁꯟ ꯏꯁ ꯑꯣꯜꯁꯣ ꯐꯦꯁꯇꯤꯚꯦꯜ ꯃꯈꯜ ꯑꯃꯅꯤ ꯏꯂꯦꯛꯁꯟꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜꯂꯤ ꯐꯦꯁꯇꯤꯚꯦꯜ ꯍꯥꯏꯇꯥꯔꯦꯀꯣ ꯄꯣꯂꯤꯇꯤꯀꯦꯜ ꯐꯦꯁꯇꯤꯚꯦꯜ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯐꯦꯁꯇꯤꯚꯦꯜ ꯃꯌꯥꯝ ꯂꯣꯏ ꯇꯣꯛꯊꯣꯛꯑꯒ ꯁꯤꯒꯤ ꯐꯦꯁꯇꯤꯚꯦꯜꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯧꯔꯦ ꯍꯟꯗꯛꯁꯦꯀꯣ ꯑꯗꯣ ꯑꯦꯅꯤꯋꯦꯁ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛ ꯊꯣꯛꯂꯛꯏꯕ ꯀꯦꯟꯗꯤꯗꯦꯠ ꯃꯌꯥꯝꯁꯦ ꯀꯦꯟꯗꯤꯗꯦꯠ ꯃꯌꯥꯝ ꯊꯣꯛꯂꯤꯕ ꯀꯦꯟꯗꯤꯗꯦꯠ 6ꯅꯤ ꯍꯟꯗꯛ ꯊꯣꯛꯏꯁꯦ ꯑꯗ 6ꯁꯤꯗ ꯑꯣꯖꯥꯅ ꯊꯥꯗꯒꯦꯅ ꯈꯟꯕ ꯀꯦꯟꯗꯤꯗꯦꯠꯀ ꯂꯩꯕꯤꯕ꯭ꯔꯥ ꯃꯔꯛꯁꯤꯗ ꯅꯠꯇ꯭ꯔꯒ ꯑꯩ ꯆꯠꯂꯒ ꯅꯣꯇꯥꯗ ꯅꯝꯃꯨꯔꯒꯦꯅ ꯈꯟꯕꯤꯕ꯭ꯔꯥ ꯀꯔꯤ ꯀꯃꯥꯏꯅ ꯈꯟꯕꯤꯒꯦ ꯅꯣꯇꯥꯗ ꯅꯝꯕ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩ ꯋꯥꯈꯜꯗ ꯃꯗꯨ ꯁꯨꯡꯐꯠ ꯐꯠꯇ꯭ꯔꯦꯅ ꯍꯥꯏꯅ ꯂꯧꯏ ꯑꯗꯨꯗꯤ ꯚꯣꯇꯔꯗꯨ ꯃꯥꯡꯍꯜꯂꯦꯕꯀꯣ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯑꯩꯅ ꯄꯥꯝꯖꯕ ꯀꯦꯟꯗꯤꯗꯦꯠꯇꯨꯗ ꯐꯖꯅ ꯊꯥꯗꯕꯤꯕꯅ ꯍꯦꯟꯅ ꯐꯩ ꯃꯨꯟꯅ ꯆꯣꯏꯁ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯐꯔꯦ ꯐꯔꯦꯅ ꯆꯠꯄꯗꯨ ꯅꯠꯇꯕ ꯑꯩ ꯄꯨꯛꯅꯤꯡꯁꯤꯅ ꯄꯥꯝꯖꯕ ꯀꯦꯟꯗꯤꯗꯦꯠ ꯑꯃꯗꯤ ꯌꯥꯎꯔꯝꯅꯤꯗꯅ ꯃꯈꯣꯏ 6ꯇꯨꯒꯤ ꯃꯅꯨꯡꯗꯨꯗ ꯑꯗ ꯐꯖꯅ ꯚꯣꯠ ꯊꯥꯗꯕꯤꯕ ꯑꯩꯅ ꯊꯥꯗꯅꯤꯡꯕ ꯀꯦꯟꯗꯤꯗꯦꯠ ꯑꯃꯈꯛ ꯂꯩ ꯃꯈꯣꯏ 6ꯁꯤ ꯃꯅꯨꯡꯗ ꯐꯕꯗꯤ ꯑꯇꯩꯗꯤ ꯑꯩ ꯀꯥ ꯍꯦꯟꯅ ꯃꯈꯣꯏꯒꯤ ꯁ꯭ꯇꯣꯔꯤ ꯈꯪꯗꯕꯅꯤꯅ ꯈꯪꯗ꯭ꯔꯦ ꯃꯈꯣꯏ 3 ꯈꯛꯇꯤ ꯌꯥꯎꯋꯦꯕꯀꯣ ꯌꯥꯎꯕꯁꯤꯗ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯂꯩꯔꯛꯄ MP ꯑꯃ ꯑꯗꯨꯗ ꯊꯥꯗꯒꯦꯅ ꯈꯟꯕꯗꯤ ꯂꯩ ꯑꯗꯨꯒ ꯂꯦꯞꯄꯛꯏꯕ ꯑꯇꯩꯗꯒꯤꯁꯨ ꯃꯥꯅ ꯍꯦꯟꯅ ꯃꯅꯤꯄꯨꯔꯒꯤ ꯃꯔꯝꯗ A to Z ꯈꯪꯕ ꯍꯦꯟꯒꯅꯦꯅ ꯂꯧꯏ ꯑꯩ ꯋꯥꯈꯜꯗ ꯀꯔꯤꯒꯤꯅꯣꯗꯤ ꯃꯥꯁꯦ ꯁꯨꯃꯥꯡ ꯂꯤꯂꯥ ꯌꯥꯎꯔꯝꯃꯤ RK ꯀꯥꯏꯀꯨ ꯁꯣꯃꯦꯟꯗ꯭ꯔꯣ ꯍꯥꯏꯁꯦ ꯁꯨꯃꯥꯡ ꯂꯤꯂꯥ ꯌꯥꯎꯔꯝꯃꯤ ꯏꯍꯥꯟ ꯍꯥꯟꯅ ꯂꯤꯂꯥꯗ ꯑꯩꯅ ꯄꯨꯊꯣꯛꯆꯔꯛꯄꯅꯤ ꯀꯥꯏꯀꯨꯁꯦ ꯑꯗꯣ ꯁꯨꯃꯥꯡ ꯂꯤꯂꯥ ꯌꯥꯎꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯈꯨꯗꯤꯡꯒꯤ ꯑꯗꯩ ꯈꯨꯡꯒꯪ ꯈꯨꯗꯤꯡꯒꯤ ꯆꯠꯂꯒ ꯂꯤꯂꯥ ꯁꯥꯟꯅꯩꯗꯅꯀꯣ ꯑꯗꯩꯗ ꯁꯤ ꯂꯩꯀꯥꯏꯁꯤꯃꯗꯤ ꯈꯤꯇꯪ ꯆꯥꯎꯈꯠꯄ ꯋꯥꯠꯂꯤ ꯁꯤ ꯂꯩꯀꯥꯏꯁꯤꯃꯗꯤ ꯋꯥꯏ ꯁꯤ ꯂꯩꯀꯥꯏꯁꯤꯅ ꯆꯥꯎꯈꯠꯂꯤ ꯂꯣꯏ ꯈꯪꯉꯦꯕ ꯂꯣꯏ ꯎꯏꯕ ꯑꯋꯥ ꯑꯅꯥ ꯂꯣꯏ ꯎꯔꯒ ꯂꯥꯛꯑꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯗ ꯗꯤꯁꯀꯁꯟ ꯑꯋꯥꯔꯗ ꯊꯣꯛꯑꯒ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯕꯤꯜꯗꯤꯡ ꯃꯅꯨꯡꯗ ꯂꯩꯔꯒ ꯉꯁꯥꯏꯒꯤ ꯃꯤꯅ ꯍꯥꯏꯅꯔꯒ ꯑꯗꯒꯤ ꯇꯤꯚꯤꯗ ꯌꯦꯡꯉꯒ ꯑꯗꯨꯒꯤ ꯂꯝꯗꯨ ꯆꯥꯎꯈꯠꯇ꯭ꯔꯕ ꯑꯗꯨꯒꯤ ꯂꯝꯗꯨ ꯋꯥꯔꯕ ꯑꯣꯏꯔꯦ ꯑꯗꯨꯒꯤ ꯃꯤꯗꯨ ꯋꯥꯔꯕ ꯑꯣꯏꯔꯦ ꯍꯥꯏꯗꯨ ꯎꯕꯗꯨꯒ ꯑꯗꯒꯤ ꯆꯠꯂꯒ ꯗꯥꯏꯔꯦꯛ ꯐꯦꯁ ꯇꯨ ꯐꯦꯁ ꯃꯥꯌꯣꯛꯅꯔꯨꯕꯗꯨꯒ ꯈꯦꯠꯅꯕ ꯈꯔꯗꯤ ꯂꯩꯒꯅꯦꯕꯀꯣ ꯑꯗꯨ ꯇꯁꯦꯡꯕꯃꯛꯀꯤꯗꯤ ꯃꯥ ꯃꯁꯥꯃꯛꯇꯤ RK ꯀꯥꯏꯀꯨꯁꯦ ꯑꯗꯨꯗꯨ ꯐꯦꯁ ꯇꯧꯔꯒ ꯂꯥꯛꯑꯕꯅꯦꯕ ꯍꯥꯏꯗꯤ ꯃꯁꯥꯃꯛꯅ ꯎꯔꯨꯔꯒ ꯂꯥꯛꯑꯕꯅꯦꯕ ꯂꯤꯂꯥ ꯌꯥꯎꯕꯗꯨꯗ ꯑꯗꯨꯏ ꯃꯊꯛꯇꯨꯗ ꯑꯃꯨꯛ ꯐꯤꯂꯝ ꯀꯨꯝꯕ ꯍꯥꯏꯕꯁꯤꯁꯨ ꯁꯨꯇꯤꯡ ꯍꯥꯏꯕꯁꯦ ꯂꯝ ꯆꯠꯂ ꯅꯝꯃꯤꯅꯤꯗꯅꯀꯣ ꯑꯗꯨꯗ ꯃꯌꯥꯝ ꯑꯃꯁꯨ ꯃꯥ ꯊꯦꯡꯅꯔ ꯂꯥꯛꯏꯕꯅꯤ ꯑꯩꯅ ꯑꯦꯛꯖꯥꯝꯄꯜ ꯈꯔ ꯄꯤꯔꯕꯗ ꯑꯩꯈꯣꯏꯒꯤ ꯃꯁꯥꯗ ꯊꯦꯡꯅꯗꯕ ꯃꯤꯅ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯒꯤ ꯄ꯭ꯔꯣꯚꯥꯕꯇ ꯂꯤꯟꯅ ꯆꯤꯛꯇ꯭ꯔꯤꯕ ꯃꯤꯅ ꯂꯤꯟꯒꯤ ꯆꯩꯅꯥ ꯈꯪꯗꯦ ꯂꯤꯟꯒꯤ ꯃꯍꯨ ꯈꯪꯗꯦ ꯍꯥꯏꯅꯩꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯍꯧꯖꯤꯛ ꯑꯣꯅꯔꯦꯕꯜ ꯁꯦꯝꯅ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯂꯥꯟ ꯃꯅꯨꯡꯁꯤꯗ ꯃꯥꯁꯤ ꯁ꯭ꯄꯣꯔꯠꯁꯀꯤ ꯂꯥꯏꯟꯗ ꯂꯥꯛꯄꯅꯤꯅ ꯁ꯭ꯄꯣꯔꯠꯁꯃꯦꯟ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯒꯣꯜ ꯃꯦꯗꯜ ꯐꯪꯕ ꯀꯥꯡꯕꯨꯗꯨꯅ ꯒꯣꯜ ꯃꯦꯗꯜ ꯐꯪꯕꯒꯤ ꯖꯣꯕ ꯑꯃ ꯄꯤ ꯖꯣꯕ ꯐꯪꯈꯤꯕ ꯍꯟꯗꯛ ꯐꯅꯌꯥꯝ ꯌꯥꯎꯔꯦ ꯑꯩ ꯄꯥꯎꯗ ꯊꯦꯡꯅꯖꯩ ꯑꯗꯨꯗꯒꯤꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ
ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯌꯨꯝ ꯍꯤꯡꯒꯣꯜ ꯂꯩꯇꯦꯅ ꯍꯥꯏꯔꯛꯄ ꯃꯌꯨꯝ ꯍꯤꯡꯒꯣꯜ ꯄꯤꯕ ꯑꯩ ꯊꯦꯡꯅꯈ꯭ꯔꯦ ꯃꯣꯏꯔꯥꯡꯗꯒꯤ ꯀꯩꯗꯒꯤ ꯃꯌꯥꯝ ꯊꯦꯡꯅꯈ꯭ꯔꯦꯀꯣ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯑꯗꯨ ꯅꯠꯇꯕ ꯆꯨꯝꯅ ꯁꯥꯟꯅꯖꯕ ꯑꯩꯈꯣꯏꯒꯤ ꯃꯤꯗꯣ ꯑꯗꯨꯐꯥꯎ ꯑꯩꯈꯣꯏꯒꯤ ꯒꯣꯜ ꯃꯦꯗꯜ ꯂꯧꯒꯦꯔꯥ ꯂꯧꯔꯣꯏꯔꯥ ꯁꯥꯟꯅꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯋꯥꯏ ꯑꯗꯨꯗꯨꯅ ꯑꯗꯨꯗꯨꯒꯤꯗꯃꯛꯇ ꯁ꯭ꯀꯤꯝ ꯑꯃ ꯍꯧꯗꯣꯛꯈ꯭ꯔꯦꯕ ꯍꯥꯏꯗꯤ ꯑꯦꯕ꯭ꯔꯤ ꯁꯥꯟꯅꯔꯤꯕ ꯁꯥꯟꯅꯔꯣꯏꯁꯤꯡꯁꯦ ꯁꯤꯁꯤꯗ ꯊꯥ ꯈꯨꯗꯤꯡꯒꯤ ꯃꯈꯣꯏꯗ ꯅꯍꯥ ꯑꯍꯟ ꯈꯛꯇꯅ ꯄꯦꯟꯁꯤ ꯁꯤꯁꯇꯦꯝꯗ ꯐꯪꯅꯅꯕꯒꯤ ꯂꯨꯄꯥ ꯂꯤꯁꯤꯡ 10 ꯐꯪꯅꯅꯕꯒꯤ ꯁ꯭ꯀꯤꯝ ꯑꯃ ꯂꯥꯎꯊꯣꯛꯈ꯭ꯔꯦꯕ ꯑꯗꯨ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁꯀꯤꯗꯤ ꯎꯕꯤꯔꯝꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯍꯪꯕꯤꯔꯛꯇꯕꯅꯤꯅ ꯑꯩꯈꯣꯏ ꯈꯪꯗꯦ ꯑꯗꯩ ꯑꯩꯈꯣꯏꯅ ꯀꯞꯆꯩ ꯂꯥꯎꯖꯩ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯌꯥꯒꯤ ꯊꯣꯡꯗ ꯑꯗꯨ ꯐꯥꯒꯤ ꯇꯥꯔꯒ ꯑꯗꯨꯝ ꯇꯣꯛꯑꯦ ꯑꯗꯨꯗꯨꯅ ꯉꯁꯥꯏ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤꯁꯨ ꯑꯥꯔꯇꯤꯁꯄꯨ ꯎꯕꯤꯒꯗꯧꯕ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁꯀꯤ ꯁꯥꯏꯠꯇꯒꯤ ꯑꯥꯔꯇꯤꯁ ꯑꯃ ꯁꯨꯃꯥꯏꯅ ꯊꯣꯔꯛꯄꯁꯦ ꯑꯩ ꯄꯨꯛꯅꯤꯡꯗꯗꯤ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁ ꯃꯌꯥꯝꯁꯦ ꯄꯨꯟꯁꯤꯜꯂꯒ ꯃꯉꯣꯟꯗ ꯏꯟꯀꯔꯦꯖ ꯇꯧꯐꯝ ꯊꯣꯛꯑꯦꯅ ꯈꯜꯂꯤ ꯍꯥꯏꯅꯔꯨꯕ ꯅꯥꯏꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯣꯝꯖꯤꯜꯂ ꯐꯤꯂꯝꯒꯤ ꯋꯥ ꯂꯩꯇꯦ ꯂꯤꯂꯥꯒꯤ ꯋꯥ ꯂꯩꯇꯦ ꯑꯃꯒꯤ ꯋꯥ ꯂꯩꯇꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯒꯀꯣ ꯃꯥꯁꯤ ꯑꯦꯛꯇꯔ ꯑꯇꯣꯞꯄꯗ ꯊꯣꯛꯈꯤꯔꯦ ꯑꯗꯨꯏꯁꯨ ꯊꯣꯛꯈꯤꯕꯗꯨꯁꯨ ꯍꯥꯏꯗꯤ ꯀꯩꯀꯨꯒꯨꯝꯅ ꯄꯣꯄꯨꯂꯔꯗꯤ ꯑꯣꯏꯈꯤꯗꯦꯗꯅꯀꯣ ꯑꯗꯨꯗꯨꯅ ꯃꯈꯣꯏꯅꯁꯨ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁꯀꯤ ꯌꯦꯡꯊꯔꯛꯄ ꯂꯩꯇꯦ ꯑꯗꯨꯗꯨꯅ ꯍꯧꯖꯤꯛꯁꯦ ꯕꯣꯂꯤꯋꯨꯗ ꯏꯁꯇꯥꯔꯁꯤꯡꯗ ꯃꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯔꯦꯁꯄꯦꯛ ꯇꯧꯋꯦꯕ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏ ꯄꯩꯁꯥꯁꯨ ꯌꯥꯝ ꯐꯪꯉꯤ ꯑꯗꯨꯒꯤ ꯃꯊꯛꯇꯨꯗ ꯃꯈꯣꯏꯗ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕ ꯍꯥꯏꯗꯤ ꯁꯇ꯭ꯔꯨꯘꯟ ꯁꯤꯟꯍꯥꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯐꯥꯏꯅꯥꯟꯁ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯉꯩꯗꯅꯀꯣ ꯑꯗꯨꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯌꯥꯝ MP ꯑꯣꯏꯕ ꯑꯗꯒꯤꯗꯤ ꯃꯌꯥꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕꯅꯤꯅ ꯃꯈꯣꯏꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯔꯦꯁꯄꯦꯛ ꯇꯧ ꯃꯤꯅ ꯀꯤꯅꯩꯕ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯤꯗꯗꯤ ꯑꯥꯔꯇꯤꯁꯁꯦ ꯉꯥꯏꯍꯥꯛꯀꯤ ꯉꯥꯃꯣꯛ ꯑꯣꯏꯅ ꯆꯩꯅꯤꯡꯉꯁꯨ ꯗꯣꯡ ꯗꯣꯡ ꯍꯦꯛ ꯆꯩꯊꯣꯛꯀꯨꯝꯕ ꯂꯥꯛꯑꯦ ꯍꯦꯛ ꯑꯩꯈꯣꯏ ꯀꯔꯦꯝ ꯀꯊꯥꯏ ꯅꯣꯛꯅꯒꯨꯝꯕ ꯑꯗꯨꯝ ꯇꯧꯕꯤꯗꯅꯀꯣ ꯑꯗꯨ ꯁꯤ ꯀꯩꯒꯨꯝꯕ ꯁꯤꯗꯩꯗ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁ ꯑꯃꯅ ꯑꯀꯥꯏꯀꯨꯅꯒ MPꯒ ꯀꯥꯈꯠꯂꯛꯑꯗꯤ ꯈꯤꯇꯪ ꯔꯦꯁꯄꯦꯛꯁꯨ ꯍꯦꯜꯂꯛꯀꯅꯤ ꯑꯗꯨ ꯃꯊꯛꯇꯨꯗ ꯑꯥꯔꯇꯤꯁꯁꯤ ꯈꯔ ꯏꯃꯣꯁꯅꯦꯜ ꯑꯣꯏꯌꯦꯕ ꯑꯇꯩ ꯑꯇꯩꯗꯒꯤꯗꯤ ꯑꯥꯔꯇꯤꯁꯁꯤꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕꯅꯤꯅ ꯃꯌꯥꯝ ꯑꯋꯥ ꯑꯅꯥꯗ ꯎꯕ ꯍꯦꯜꯂꯛꯀꯅꯦꯅ ꯂꯩ ꯑꯩ ꯋꯥꯈꯜꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗ ꯀꯞꯅꯤꯡꯕ ꯊꯨꯏ ꯁꯥꯎꯕ ꯊꯨꯏ ꯑꯗꯨ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏꯅ ꯂꯣꯏꯅꯃꯛ ꯎꯕ ꯍꯥꯟꯅ ꯍꯥꯜꯂꯤ ꯑꯗꯨꯒ ꯑꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ MPꯁꯦ ꯑꯥꯔꯇꯤꯁ ꯃꯥ ꯈꯛꯇ ꯅꯠꯇꯦ ꯍꯟꯗꯛ ꯊꯣꯛꯏꯁꯦ ꯑꯥꯔꯇꯤꯁꯇ ꯃꯣꯏ ꯑꯅꯤꯅꯤ ꯑꯗꯨ ꯑꯣꯏꯖꯔꯒꯁꯨ MPꯁꯦ ꯃꯥ ꯍꯥꯟꯅꯗꯤ ꯇ꯭ꯔꯥꯏ ꯇꯧꯔ ꯂꯥꯛꯑꯦ ꯃꯃꯥꯡꯒꯤ ꯖꯦꯅꯔꯦꯜ ꯏꯂꯦꯛꯁꯟꯗ ꯑꯩꯅ ꯃꯥꯁꯦ ꯖꯦꯅꯔꯦꯜ ꯇ꯭ꯔꯥꯏ ꯇꯧꯒꯗ꯭ꯔꯥꯗ ꯃꯥꯅ ꯍꯥꯏꯕꯗ ꯑꯩꯗꯤ MPꯗ ꯍꯦꯟꯅ ꯇ꯭ꯔꯥꯏ ꯇꯧꯔꯣꯏ MPꯁꯦ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧꯅꯤ ꯑꯩꯁꯤ ꯃꯁꯤ ꯑꯩꯒꯤ ꯄ꯭ꯂꯥꯟ ꯑꯃꯅ ꯑꯩꯒꯤ ꯍꯣꯞ ꯑꯃꯅꯤ ꯃꯥꯅ ꯍꯥꯏꯌꯦꯕꯀꯣ ꯍꯣꯡꯗꯦ MPꯗꯨꯗ ꯇ꯭ꯔꯥꯏ ꯑꯗꯨꯝ ꯇꯧꯕꯅꯤ ꯑꯗꯨꯅ MPꯗꯨꯗ ꯍꯥꯟꯅꯗꯒꯤ ꯇꯧꯔ ꯂꯥꯛꯄ ꯃꯉꯣꯟꯗ ꯑꯩ ꯚꯣꯠ ꯊꯥꯗꯒꯦꯅ ꯑꯩꯒꯤ ꯗꯤꯁꯤꯖꯟ ꯂꯧꯔꯒ ꯑꯗꯨꯝ ꯂꯩꯖꯩꯕꯀꯣ ꯑꯗꯨꯒ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯁꯤꯗꯩꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯉꯒ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯁꯦ ꯍꯧꯖꯤꯛ ꯂꯥꯟ ꯃꯅꯨꯡꯁꯤꯗ ꯚꯣꯠꯁꯤ ꯊꯣꯛꯆꯜꯂꯦ ꯂꯥꯟꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯚꯣꯠꯅꯦꯅ ꯀꯃꯥꯏꯅ ꯈꯪꯉꯒ ꯂꯥꯟꯁꯤ ꯀꯃꯥꯏꯅ ꯍꯧꯖꯤꯛꯁꯤ ꯈꯤꯇꯪ ꯅꯦꯝꯊꯔꯛꯏꯅꯣ ꯑꯩꯉꯣꯟꯗ ꯌꯥꯝ ꯄꯥꯈꯠꯄ ꯑꯃ ꯊꯣꯛꯑꯦꯕꯀꯣ ꯂꯥꯟꯁꯤ ꯚꯣꯠ ꯂꯣꯏꯔꯒ ꯑꯃꯨꯛ ꯌꯥꯝ ꯀꯟꯅ ꯀꯟꯈꯠꯂꯛꯀꯗꯣꯔꯤꯕ꯭ꯔꯥ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯃꯤ ꯑꯃ ꯀꯩꯅꯣꯝꯗꯤ ꯁꯥꯟꯅꯕ ꯑꯃ ꯌꯥꯎꯔꯤꯕ ꯃꯔꯛꯁꯤꯗ ꯍꯥꯏꯗꯤ ꯇꯞꯊꯔꯣ ꯚꯣꯠ ꯃꯌꯥꯅꯤ ꯅꯣꯏ ꯀꯟꯈꯠꯄ ꯌꯥꯗ꯭ꯔꯦ ꯑꯗꯨ ꯚꯣꯠ ꯂꯣꯏꯔꯒ ꯑꯃꯨꯛ ꯅꯣꯏ ꯇꯧꯔꯣꯒ ꯍꯥꯏꯕꯒꯤ ꯃꯥꯟꯕ ꯑꯃ ꯀꯩꯅꯣꯝ ꯌꯥꯎꯔꯤꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩꯁꯤ ꯋꯥꯈꯜꯗ ꯁꯤꯗꯩꯗ ꯍꯛꯊꯦꯡꯅꯅ ꯁ꯭ꯋꯥꯏꯗ ꯗꯤꯁꯀꯁꯟ ꯑꯋꯥ ꯁꯨꯃꯥꯏꯅ ꯂꯥꯛꯄꯤꯔꯒ ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯔꯒ ꯋꯥ ꯉꯥꯡꯕ ꯅꯠꯇꯕ ꯑꯩꯒꯨꯝꯕ ꯅꯠꯇꯕ ꯑꯩ ꯋꯥ ꯉꯥꯡꯉꯗꯤ ꯍꯧꯖꯤꯛ ꯂꯦꯞꯇꯕꯤꯗ ꯅꯟ ꯁ꯭ꯇꯣꯞꯇ ꯄꯨꯡ ꯑꯃꯅꯤ ꯅꯥꯔꯦ ꯍꯥꯏꯁꯦ ꯁꯣꯜꯂꯦ ꯍꯥꯏꯁꯦ ꯏꯅꯔꯖꯤ ꯌꯥꯎꯗꯦꯁꯦ ꯉꯥꯡꯒꯦꯕ ꯋꯥ ꯉꯥꯡꯕꯒꯤ ꯊꯣꯏꯗꯣꯛꯅ ꯗꯔꯀꯥꯔ ꯑꯣꯏꯗꯦꯕ ꯑꯦꯛꯁꯟꯗꯨꯅꯦꯕ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯑꯗꯨ ꯀꯥꯏꯀꯨ ꯍꯥꯏꯔꯤꯕ ꯃꯤꯁꯛꯇꯨꯗꯤ MAꯒꯤ ꯀꯦꯟꯗꯤꯗꯦꯠ MPꯗꯨ ꯍꯦꯛ ꯂꯣꯏꯈꯤꯕꯗꯒꯤ ꯍꯧꯖꯤꯛꯐꯥꯎ ꯅꯟ ꯁ꯭ꯇꯣꯞꯇ ꯂꯦꯞꯇꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯇꯥꯔꯕ ꯃꯤꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡ ꯂꯥꯛꯏ ꯃꯦꯗꯤꯌꯥꯁꯤꯡꯗ ꯃꯌꯥꯝ ꯎꯕꯤꯔꯝꯒꯅꯤ ꯑꯩꯅ ꯍꯥꯏꯕ ꯈꯛꯇ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯄꯥꯎ ꯌꯦꯡꯉꯤꯁꯦ ꯑꯩ ꯈꯛꯇ ꯅꯠꯇꯦ ꯃꯌꯥꯝꯁꯨ ꯂꯣꯏ ꯎꯕꯤꯔꯝꯒꯅꯤ ꯃꯌꯨꯝ ꯂꯩꯇꯕ ꯃꯌꯨꯝ ꯁꯥꯅꯅ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯎꯔꯤ ꯑꯗꯩ ꯃꯃꯥ ꯃꯄꯥ ꯀꯥꯏꯅꯔꯕ ꯃꯆꯥ ꯃꯦꯇ꯭ꯔꯤꯛ ꯐꯥꯎ ꯃꯥꯅ ꯂꯥꯏꯔꯤꯛ ꯇꯝꯍꯟꯅꯤ ꯍꯥꯏꯕꯒꯤ ꯑꯩ ꯄꯥꯎꯗ ꯊꯦꯡꯅꯖꯩ ꯑꯗꯩ ꯂꯦꯞꯇꯅ ꯂꯥꯟ ꯀꯥꯞꯅꯕꯗ ꯆꯠꯂꯤ ꯑꯥꯗ ꯂꯥꯟ ꯀꯥꯞꯅꯕ ꯃꯥ ꯌꯥꯎꯔꯨꯔꯤ ꯇꯁꯦꯡꯕꯒꯤꯕꯀꯣ ꯑꯗꯨꯒꯨꯝꯕ ꯃꯤꯗꯨꯗ ꯀꯩꯅꯣ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯁꯤꯟꯅꯗꯅ ꯀꯅꯥꯗꯅꯣꯕ ꯑꯩꯈꯣꯏꯅ ꯁꯤꯟꯅꯗꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯁꯣꯝꯗ ꯕꯣꯝꯕ꯭ꯂꯥ ꯄꯣꯈꯥꯏꯔꯛꯄ ꯀꯥꯏꯅ ꯇꯧꯕ ꯃꯤꯗꯨꯗ ꯑꯩꯈꯣꯏ ꯊꯋꯥꯏ ꯀꯃꯥꯏꯅ ꯁꯤꯟꯅꯗꯣꯏꯅꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯃꯥꯏꯅ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯣꯏꯗꯣꯏꯅꯣ ꯁꯤꯅꯤꯗ ꯑꯗꯨꯗꯨꯅ ꯋꯥ ꯉꯥꯡꯕ ꯅꯠꯇꯕ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯐꯝꯗ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯄꯥꯏꯔꯒ ꯋꯥ ꯉꯥꯡꯕ ꯅꯠꯇꯕ ꯋꯥ ꯉꯥꯡꯒꯦꯔꯥ ꯉꯥꯡꯉꯣꯏꯔꯥ ꯑꯗꯩ ꯑꯩꯅ ꯌꯥꯝꯅ ꯉꯛꯄ ꯑꯃꯁꯨ ꯂꯩꯌꯦꯕ ꯃꯁꯤ ꯑꯩꯅ ꯈꯪꯗꯕꯒꯤꯔꯗꯤ ꯈꯪꯗꯦꯀꯣ ꯄꯥꯔꯂꯤꯌꯥꯃꯦꯟꯗ ꯆꯠꯂꯒ ꯂꯥꯎꯕ ꯉꯝꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯗ ꯆꯠꯂꯒ ꯂꯥꯎꯕ ꯉꯝꯕ ꯍꯦꯛ ꯍꯥꯏꯌꯦꯕ ꯀꯩꯅꯣꯕ ꯂꯥꯎꯗꯣꯏꯁꯦ ꯑꯩꯈꯣꯏ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤꯗꯤ ꯗꯥꯏꯂꯣग ꯑꯃ ꯄꯤꯔꯒ ꯑꯩꯈꯣꯏꯒꯤ ꯗꯥꯏꯂꯣꯒꯇꯨꯗ ꯃꯤꯅ ꯀ꯭ꯂꯦꯞ ꯂꯧꯅꯅꯕ ꯑꯗꯨ ꯅꯪ ꯔꯤꯗꯝ ꯑꯝꯇ ꯉꯥꯡꯉꯨꯀꯣ ꯑꯗꯨ ꯀ꯭ꯂꯦꯞ ꯂꯧꯅꯕ ꯗꯥꯏꯂꯣꯒꯅꯤꯀꯣ ꯍꯥꯏꯌꯦꯕ ꯑꯗꯨ ꯅꯠꯇꯦꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯗꯗꯤ ꯑꯩꯅ ꯁꯨꯝ ꯈꯪꯖꯕꯗ ꯍꯥꯏꯗꯤ ꯍꯥꯎꯁ ꯂꯤꯗꯔꯒꯤ ꯑꯌꯥꯕ ꯁ꯭ꯄꯤꯀꯔꯒꯤ ꯑꯌꯥꯕ ꯌꯥꯎꯔꯀꯥꯟꯗ ꯋꯥ ꯉꯥꯡꯗꯣꯏꯅꯤ
ꯑꯩꯅ ꯉꯥꯡꯅꯤꯡꯉꯦꯅ ꯄꯉꯥꯡ ꯉꯥꯡꯕ ꯌꯥꯕ ꯅꯠꯇꯦꯕ ꯃꯈꯣꯏꯅ ꯄꯤꯔꯛꯇꯗꯤ ꯉꯥꯡꯕꯒꯁꯨ ꯌꯥꯔꯣꯏꯕ ꯑꯗꯨꯕꯨ ꯑꯩ ꯋꯥꯈꯜꯗꯗꯤ ꯄꯥꯔꯂꯥꯃꯦꯟꯗ ꯋꯥ ꯉꯥꯡꯒꯦꯔꯥ ꯉꯥꯡꯉꯣꯏꯔꯥ ꯃꯥ ꯇꯨꯃꯤꯟꯅ ꯂꯩꯒꯦꯔꯥ ꯂꯩꯔꯣꯏꯔꯥ ꯃꯔꯣꯟ ꯊꯣꯛꯀꯦꯔꯥ ꯊꯣꯛꯑꯣꯏꯔꯥ ꯃꯅꯥ ꯄꯪꯒꯦꯔꯥ ꯄꯪꯉꯣꯏꯔꯥ ꯃꯥꯅ ꯃꯊꯃꯣꯏꯗꯨꯕꯨ ꯁꯦꯡꯅ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯏꯟꯗꯤꯌꯥꯒꯤ ꯒꯚꯔꯟꯃꯦꯟꯠꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯑꯦꯝꯄꯤꯒꯤ ꯈꯥꯏꯊꯔꯛꯏꯕ ꯁꯦꯟꯊꯨꯡꯗꯣ ꯃꯗꯨ ꯐꯖꯅ ꯂꯧꯊꯕꯤꯔꯒ ꯂꯨꯈ꯭राꯕꯤꯁꯤꯡꯒꯤ ꯑꯗꯩ ꯌꯨꯠꯁꯤꯡꯒꯤ ꯑꯗꯒꯤꯗꯤ ꯆꯥꯏꯜꯁꯤꯡꯒꯤ ꯑꯗꯩ ꯃꯌꯥꯝ ꯑꯋꯥꯅ ꯃꯌꯨꯝ ꯀꯩ ꯂꯩꯖꯗꯕ ꯃꯌꯥꯝꯁꯤꯒꯤ ꯄꯤꯊꯔꯛꯏ ꯃꯌꯥꯝꯗꯣ ꯃꯄꯨꯡ ꯐꯥꯅ ꯂꯧꯊꯔꯒ ꯃꯄꯨꯡ ꯐꯥꯅ ꯃꯌꯥꯝꯗ ꯄꯤꯕꯤꯔ ꯂꯣꯏꯔꯦ ꯄꯥꯔꯂꯥꯃꯦꯟꯗ ꯋꯥ ꯉꯥꯡꯒꯦꯔꯥ ꯉꯥꯡꯉꯣꯏꯔꯥ ꯃꯊꯧ ꯇꯥꯗꯦ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯒꯤꯗꯤ ꯑꯥꯗꯩꯗ ꯋꯥ ꯉꯥꯡꯉꯒ ꯈꯠꯅꯔꯨ ꯀꯩꯗꯧꯗꯣꯏꯅꯣ ꯈꯠꯅꯔꯒ ꯁꯝꯐꯣꯏꯅꯔꯛꯀꯅꯤ ꯈꯠꯅꯔꯒ ꯁꯣꯛꯅꯔꯛꯀꯅꯤ ꯐꯨꯅꯔꯛꯀꯅꯤ ꯈꯨꯠ ꯌꯥꯎꯅꯔꯛꯀꯅꯤ ꯈꯠꯅꯔꯨꯗꯣꯏ ꯀꯩꯗꯧꯗꯣꯏꯅꯣ ꯑꯗꯨ ꯁꯔꯨꯛꯄꯨꯗꯤ ꯇꯁꯦꯡꯕꯒꯤ ꯇꯧꯒꯦ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯦꯝꯄꯤꯅ ꯑꯥꯗ ꯄꯥꯔꯂꯥꯃꯦꯟꯗ ꯋꯥ ꯉꯥꯡꯕꯗꯣ ꯃꯅꯤꯄꯨꯔꯗ ꯀ꯭ꯔꯥꯏꯝ ꯊꯣꯛꯑꯦ ꯍꯧꯖꯤꯛ ꯂꯥꯟ ꯊꯣꯛꯑꯦꯕ ꯑꯗꯨ ꯃꯅꯤꯄꯨꯔ ꯑꯦꯝꯄꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯨꯗ ꯍꯥꯏꯔꯣꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯥꯟ ꯊꯣꯛꯑꯦ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯁꯣꯜꯕ ꯇꯧꯕꯤꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯔꯤꯖꯥꯏꯟ ꯇꯧꯖꯔꯒꯦ ꯂꯣꯏꯔꯦꯕ ꯑꯗꯨꯗ ꯑꯆꯧꯕ ꯃꯥꯒꯤ ꯇꯣꯛ ꯑꯗꯨꯗ ꯑꯣꯏꯔꯦꯕ ꯑꯩ ꯔꯤꯖꯥꯏꯟ ꯇꯧꯖꯔꯒꯦ ꯍꯥꯏꯕꯗꯨꯗ ꯅꯠꯇ꯭ꯔꯅꯦ ꯑꯩ ꯈꯪꯗꯕ ꯌꯥꯔꯦ ꯃꯁꯤ ꯈꯪꯗꯦ ꯑꯩ ꯁꯨꯃꯥꯏꯅ ꯈꯜꯂꯦ ꯑꯗꯨꯗꯨꯅ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝꯒꯤ ꯑꯋꯥꯅ ꯂꯣꯏ ꯎꯕꯤꯔꯤꯕ ꯑꯥꯔꯇꯤꯁ ꯑꯩꯈꯣꯏꯒꯤꯁꯨ ꯑꯣꯏꯔꯕ ꯃꯤꯌꯥꯝꯒꯤꯁꯨ ꯑꯣꯏꯔꯕ ꯂꯦꯞꯇꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏꯕ ꯍꯟꯗꯛ ꯑꯩꯅ ꯀꯞꯇꯅ ꯂꯥꯎꯗꯅ ꯏꯊꯟꯗ ꯊꯔꯣ ꯑꯣꯟꯗꯅ ꯅꯥꯗꯅ ꯎꯄꯥꯏ ꯂꯩꯇꯗꯅ ꯑꯩꯒꯤꯅꯦꯕ ꯇꯥꯟꯅꯕ ꯂꯩꯇꯕ ꯃꯇꯝꯗꯨꯗꯐꯥꯎꯗ ꯑꯩ ꯅꯥꯛꯇ ꯂꯥꯛꯑꯒ ꯑꯋꯥꯕ ꯍꯪꯕꯤꯔꯈꯤꯕ ꯍꯪꯉꯛꯈꯤꯗꯦ ꯑꯗꯨꯗꯨꯅ ꯉꯁꯥꯏꯒꯤ ꯍꯪꯕꯤꯔꯔꯤꯕ ꯃꯥꯕꯨ ꯑꯁꯦꯡꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯤꯍꯨꯠꯅꯦꯅ ꯊꯥꯒꯠꯄꯗ ꯀꯔꯤ ꯀꯥꯏꯒꯦ ꯁꯤꯒꯤ ꯋꯥꯍꯪꯁꯦ ꯃꯤꯌꯥꯝꯗꯅꯦꯕ ꯑꯩꯅ ꯊꯝꯖꯔꯤꯁꯦ ꯀꯔꯤ ꯀꯥꯏꯒꯦꯅ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯐꯖꯕ ꯌꯥꯝ ꯐꯣꯡꯗꯣꯛꯄꯤꯔꯛꯏ ꯑꯩꯈꯣꯏꯒꯤ ꯑꯥꯔ ꯀꯦ ꯁꯣꯃꯦꯟꯗ꯭ꯔꯣ ꯀꯥꯏꯀꯨꯒꯤ ꯃꯇꯥꯡꯗꯁꯨ ꯃꯥꯅ ꯀꯩꯗꯧꯕꯒꯤ ꯑꯥꯔ ꯀꯦ ꯁꯣꯃꯦꯟꯗ꯭ꯔꯣꯗ ꯚꯣꯠ ꯊꯥꯗꯗꯣꯏꯅꯣ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁ ꯑꯃꯕꯨ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁ ꯑꯃꯅ ꯏꯟꯈꯠꯇ꯭ꯔꯒꯗꯤ ꯀꯅꯥꯅ ꯏꯟꯈꯠꯇꯣꯏꯅꯣ ꯍꯥꯏꯕꯒꯤ ꯌꯥꯝ ꯐꯖꯕ ꯑꯃ ꯀꯩꯅꯣ ꯇꯧꯔꯛꯑꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯥꯔꯇꯤꯁꯈꯩꯗꯤ ꯍꯧꯖꯤꯛ ꯈꯪꯗꯦ ꯀꯅꯥꯝꯇꯁꯨ ꯀꯩꯅꯣ ꯇꯧꯕꯗꯤ ꯎꯗꯦ ꯍꯧꯖꯤꯛꯁꯦ ꯇꯨꯃꯤꯟ ꯂꯩ ꯂꯥꯟ ꯂꯩꯕꯩ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯋꯥ ꯉꯥꯡꯕ ꯀꯩꯅꯣ ꯇꯧꯗꯕꯩ ꯈꯣꯠꯇꯕꯒꯤꯀꯣ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯂꯩ ꯑꯗꯩ ꯍꯧꯖꯤꯛ ꯍꯥꯏꯕꯤꯈꯤꯕ ꯃꯌꯥꯝꯗꯣ ꯌꯥꯝ ꯐꯖꯕ ꯌꯥꯝ ꯍꯥꯏꯕꯤꯒꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯦꯝ ꯄꯤ ꯀꯥꯏꯊꯣꯛꯐꯝ ꯊꯣꯛꯄ ꯐꯖꯅ ꯑꯗꯨ ꯐꯖꯅ ꯌꯨꯁ ꯇꯧꯕꯤꯔ ꯂꯣꯏꯔꯦ ꯄ꯭ꯂꯁ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗ ꯂꯥꯟ ꯁꯣꯛꯑꯦ ꯁꯤꯗ ꯂꯥꯟ ꯇꯧꯔꯦ ꯍꯥꯏꯔ ꯃꯇꯨꯡꯗ ꯑꯥꯗ ꯀꯩꯝ ꯇꯥꯗ꯭ꯔꯦ ꯔꯤꯖꯥꯏꯟ ꯇꯧꯊꯣꯛꯑꯦ ꯍꯥꯏꯕꯒꯤ ꯄꯣꯠꯇ ꯇꯧꯔꯦꯅ ꯈꯜꯂꯣ ꯀꯥꯏꯀꯨꯕꯨ ꯑꯗꯨꯃꯥꯏꯅ ꯉꯝꯃꯛꯀꯗ꯭ꯔꯣ ꯃꯥ ꯑꯗꯨꯃꯥꯏꯅ ꯔꯤꯖꯥꯏꯟ ꯇꯧꯔꯒꯦ ꯀꯥꯏꯅ ꯍꯥꯏꯕ ꯉꯝꯃꯛꯀꯗ꯭ꯔꯣ ꯑꯩꯅ ꯎꯕꯗ ꯃꯥ ꯉꯝꯒꯅꯦꯅ ꯂꯩ ꯑꯩ ꯃꯥꯒꯤ ꯁꯝꯂꯞꯄ ꯃꯥꯒꯤ ꯀꯩꯅꯣ ꯃꯔꯝꯗ ꯌꯥꯝ ꯀꯟꯅ ꯅꯩꯅꯕꯩ ꯋꯥ ꯅꯠꯇꯦꯀꯣ ꯁꯝꯂꯞꯄ ꯋꯥ ꯑꯃꯈꯛ ꯍꯥꯏꯖꯒꯦꯕ ꯃꯥꯁꯦ ꯑꯩꯈꯣꯏꯅ ꯂꯤꯂꯥ ꯄꯨꯊꯣꯔꯛꯄ ꯃꯇꯝꯗꯨꯗ ꯂꯤꯂꯥꯒꯤ ꯊꯤꯟꯕ ꯆꯠꯂꯦ ꯃꯥꯁꯦ ꯂꯤꯂꯥ ꯍꯜꯂꯛꯑꯒꯀꯣ ꯃꯌꯨꯝꯗ ꯊꯤꯟ ꯆꯠꯂꯦꯕ ꯑꯗꯩꯗꯨꯗ ꯑꯩꯈꯣꯏꯁꯤ ꯏꯪꯉꯦꯅ ꯑꯩꯈꯣꯏꯒꯤ ꯋꯤꯟꯇꯔ ꯁꯤꯖꯟ ꯑꯣꯏꯕꯀꯣ ꯑꯗꯨꯗ ꯏꯪꯉꯦꯅ ꯑꯩꯈꯣꯏꯁꯦ ꯍꯥꯎꯄꯤ ꯏꯜꯂꯦꯕ ꯖꯦꯀꯦꯠ ꯂꯤꯠꯂꯕ ꯃꯇꯨꯡꯗ ꯍꯥꯎꯄꯤꯗꯨ ꯑꯩꯈꯣꯏꯒꯤ ꯈꯨꯌꯥꯊꯣꯡꯒꯤ ꯁꯤꯗꯩꯗ ꯃꯥꯔꯀꯦꯠ ꯃꯆꯥ ꯑꯃ ꯂꯩꯗꯅꯀꯣ ꯑꯗꯩꯗꯨꯗ ꯑꯉꯥꯎꯕ ꯑꯃ ꯇꯨꯝꯃꯒ ꯂꯩꯔꯝꯃꯦꯕ ꯑꯗ ꯃꯥꯁꯤ ꯌꯥꯝ ꯏꯪꯉꯝꯃꯅꯦꯅ ꯍꯥꯎꯄꯤꯗꯨ ꯁꯨꯄꯤꯔꯝꯃꯁꯦ ꯍꯥꯏ ꯃꯥꯅ ꯑꯗꯩꯗ ꯑꯩꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯀꯩꯅꯣ ꯑꯩꯈꯣꯏ ꯏꯪ ꯍꯥꯎꯄꯤ ꯏꯔꯤꯁꯦ ꯃꯤ ꯁꯤꯗ ꯁꯨꯄꯤꯔꯝꯃꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯩ ꯌꯥꯗ꯭ꯔꯦꯀꯣ ꯑꯗꯨꯒꯗꯤ ꯃꯥ ꯃꯌꯨꯝꯗ ꯆꯠꯃꯤꯟꯅꯔꯒ ꯃꯌꯨꯝꯗꯒꯤ ꯀꯝꯄꯜ ꯑꯃ ꯄꯨꯔꯒ ꯑꯩꯈꯣꯏꯒꯤ ꯁꯨꯄꯤꯗꯣꯏꯅ ꯄꯣꯔꯛꯄ ꯃꯇꯝꯗ ꯑꯉꯥꯎꯕꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤ ꯑꯗꯩꯗ ꯃꯇꯝꯗꯨꯗ ꯚꯣꯠ ꯅꯨꯡꯒꯤ ꯃꯉꯣꯟꯗ ꯄ꯭ꯂꯥꯟ ꯀꯔꯤꯝ ꯂꯩꯇꯦ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁ ꯑꯣꯏꯔꯛꯄ ꯍꯧꯔꯛꯇ ꯉꯥꯏꯔꯤꯅꯦꯕ ꯑꯗꯣ ꯃꯉꯣꯟꯗ ꯑꯗꯨꯒꯤ ꯄ꯭ꯂꯥꯟ ꯀꯔꯤꯝ ꯂꯩꯇꯦꯕ ꯑꯩꯈꯣꯏꯒꯤ ꯑꯩ ꯚꯣꯠ ꯂꯦꯞꯇꯣꯏꯅꯤ ꯃꯤꯌꯥꯝꯒꯤ ꯁꯨꯃꯥꯏꯅ ꯁꯦꯕꯥ ꯇꯧꯗꯣꯏꯅꯤ ꯀꯦꯟꯗꯤꯗꯦꯠ ꯑꯃ ꯆꯣꯡꯊꯣꯛꯇꯣꯏꯅꯤ ꯀꯥꯏꯅ ꯃꯉꯣꯟꯗ ꯀꯔꯤꯝ ꯂꯩꯇꯦ ꯄꯟꯅꯕꯁꯨ ꯀꯔꯤꯝ ꯂꯩꯇꯦ ꯑꯥꯔꯇꯤꯁ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤ ꯑꯗꯨꯗꯨꯅ ꯑꯩꯅ ꯃꯥꯁꯦ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯎꯔꯛꯀꯅꯤ ꯁꯣꯏꯗꯅꯃꯛꯀꯤ ꯇꯧꯔꯛꯀꯅꯤ ꯁꯣꯏꯗꯅꯃꯛꯀꯤ ꯃꯤꯅꯨꯡꯁꯤ ꯈꯪꯒꯅꯤꯅ ꯑꯩꯉꯣꯟꯗ ꯊꯥꯖꯕ ꯆꯞ ꯆꯥꯕ ꯃꯉꯣꯟꯗ ꯑꯩꯅ ꯀꯔꯤ ꯊꯝꯃꯤ ꯑꯗꯨꯅ ꯁꯣꯝꯀꯥꯟꯗ ꯚꯣꯠꯀꯤ ꯑꯃꯨꯛ ꯂꯣꯏꯁꯤꯜꯂꯛꯑꯒ ꯍꯧꯖꯤꯛ ꯑꯣꯖꯥꯁꯦ ꯄ꯭ꯂꯥꯟ ꯀꯩ ꯇꯧꯕꯤꯒꯦꯅ ꯈꯟꯕꯤꯔꯤꯒꯦ ꯍꯧꯖꯤꯛꯁꯦ ꯅꯥꯕꯗꯤ ꯈꯔ ꯐꯒꯠꯄꯤꯔꯕ ꯃꯌꯥꯝꯁꯨ ꯈꯪꯅꯤꯡꯉꯝꯒꯅꯤ ꯅꯥꯔꯗꯤ ꯈꯔ ꯐꯒꯠꯄꯤꯔꯕ ꯍꯧꯖꯤꯛ ꯁꯦꯟꯊꯣꯛ ꯂꯝꯕꯤꯅ ꯀꯃꯥꯏꯅ ꯇꯧꯔꯦ ꯗꯦꯟ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯇꯨꯡꯗ ꯀꯔꯤ ꯄ꯭ꯂꯥꯅꯤꯡ ꯀꯔꯤ ꯂꯩꯕꯤꯔꯤ ꯍꯧꯖꯤꯛꯁꯦ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯑꯥꯎꯠꯁꯥꯏꯠꯀꯤꯗꯤ ꯄꯟꯈ꯭ꯔꯦꯀꯣ ꯑꯩꯅ ꯃꯅꯤꯄꯨꯔꯒꯤꯗꯤ ꯄꯜꯂꯝꯗꯦ ꯃꯅꯤꯄꯨꯔꯒꯤꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯇꯕꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯈꯔ ꯑꯩꯈꯣꯏꯒꯤ ꯔꯦꯁꯇꯨꯔꯦꯟꯒꯨꯝꯕ ꯍꯥꯡꯕ ꯐꯥꯁ ꯐꯨꯗꯀꯨꯝꯕ ꯍꯥꯡꯕ ꯌꯥꯎꯖꯦꯅꯁꯨ ꯑꯣꯐꯔ ꯈꯔ ꯑꯗꯨꯝ ꯄꯤꯕꯤꯔꯝꯃꯦ ꯑꯗꯨꯗꯨꯒ ꯑꯃꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯈꯨꯔꯥꯏꯗꯒꯤ ꯀꯩꯅꯣꯗ ꯁꯤꯗꯤ ꯅꯣꯡꯃꯩꯕꯨꯡꯗ ꯑꯩꯈꯣꯏꯒꯤ ꯁꯣꯔꯨꯝ ꯍꯥꯡꯉꯦ ꯍꯥꯏꯕ ꯃꯥꯜꯂꯦ ꯑꯗꯩꯗ ꯃꯥꯒꯤ ꯀꯩꯅꯣꯗꯣ ꯗ꯭ꯌꯨꯔꯦꯁꯟꯗꯣ ꯈꯤꯇꯪ ꯁꯥꯡꯕ꯭ꯔꯥꯅ ꯈꯜꯂꯦꯕꯀꯣ ꯍꯥꯏꯗꯤ ꯇꯥꯏꯝꯗꯣ ꯀꯩꯅꯣꯗ ꯑꯌꯨꯛ ꯄꯨꯡ 6:30 7 ꯑꯗꯥꯏꯗꯒꯤꯅ ꯅꯨꯃꯤꯗꯥꯡ
ꯄꯨꯡ 6:30 ꯑꯗꯥꯏꯗ ꯍꯟꯒꯗꯕꯅꯦꯅ ꯍꯥꯏꯕ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅ ꯑꯩ ꯍꯛꯆꯥꯡ ꯃꯇꯝꯗꯨꯗ ꯑꯩꯁꯦ ꯂꯣꯛ ꯂꯥꯏꯍꯧ ꯇꯧꯔꯒ ꯍꯦꯛꯇ ꯁꯤ ꯊꯕꯥꯛ ꯀꯥꯔꯛꯁꯤꯗ ꯅꯥꯕ ꯍꯧꯔꯒ ꯑꯣꯏ ꯊꯪꯕꯁꯤꯗ ꯇꯧꯔꯒ ꯇꯤꯡꯈꯠꯂ ꯌꯥꯗꯕꯤ ꯂꯣꯛꯇꯤ ꯌꯥꯝ ꯀꯟꯅ ꯈꯨꯕ ꯂꯣꯛ ꯈꯨ ꯌꯥꯗꯗꯅ ꯌꯥꯝ ꯋꯥꯅ ꯂꯩꯕ ꯃꯇꯥꯡꯗꯨ ꯑꯣꯏꯕꯀꯣ ꯑꯗ ꯑꯩꯅ ꯍꯛꯆꯥꯡꯁꯨ ꯉꯝꯗꯦ ꯑꯩ ꯅꯣꯡ ꯅꯤꯅꯤꯗ ꯉꯥꯏꯈꯣꯗ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯤꯗꯤꯌꯥꯗ ꯌꯥꯎꯔꯛꯄꯗꯨꯗꯒꯤ ꯈꯜꯂꯒ ꯂꯩꯖꯈꯤꯕꯅꯤ ꯑꯗꯨꯒ ꯑꯗꯨꯏ ꯃꯊꯛꯇꯨꯗ ꯑꯩꯁꯦ ꯑꯉꯥꯡ ꯑꯅꯤ ꯊꯝꯃꯤ ꯑꯉꯥꯡꯗꯨ ꯑꯩꯈꯣꯏꯒꯤ ꯑꯃ ꯇꯣꯛꯈꯤꯗꯣꯏꯁꯦ ꯃꯥꯒꯤ ꯊꯕꯛꯀꯤ ꯆꯠꯈꯤꯗꯣꯔꯦ ꯃꯄꯥꯟꯂꯣꯝꯗ ꯑꯗꯨꯗꯨꯅ ꯑꯃꯈꯛ ꯊꯝꯃꯝꯃꯒ ꯆꯠꯄ ꯌꯥꯗꯦ ꯑꯩꯁꯨ ꯊꯕꯛ ꯆꯠꯂꯤ ꯑꯗꯨꯗꯨꯅ ꯑꯩ ꯍꯩ ꯑꯃ ꯄꯥꯝꯃꯦ ꯑꯩꯈꯣꯏꯒꯤ ꯍꯦꯛꯇ ꯁꯗꯦꯟꯂꯤ ꯍꯥꯏꯖꯤꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯒꯤ ꯇꯧꯍꯧꯗꯦ ꯑꯗꯨꯒꯨꯝꯕ ꯈꯔ ꯂꯩ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯑꯣꯏꯅ ꯇꯧꯁꯦ ꯍꯥꯏꯕ ꯈꯔꯁꯨ ꯂꯩ ꯑꯗꯣ ꯑꯩ ꯏꯁꯥ ꯅꯥꯕꯁꯨ ꯑꯗꯨꯝ ꯃꯌꯥꯝꯅ ꯈꯔ ꯃꯇꯦꯡ ꯇꯧꯕꯤꯔꯛꯄꯗꯒꯤ ꯑꯗꯒꯤ ꯅꯥꯕꯁꯨ ꯈꯔ ꯐꯔꯦ ꯃꯔꯨꯑꯣꯏꯅ ꯅꯥꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯗꯤꯞ ꯊꯤꯡꯀꯤꯡꯗꯣ ꯑꯗꯨꯅꯁꯨ ꯍꯦꯟꯅ ꯑꯣꯏꯕꯖꯥꯠꯅꯦꯕꯀꯣ ꯃꯌꯥꯝꯅ ꯁꯨꯝ ꯑꯋꯥ ꯑꯅꯥ ꯁꯤꯌꯥꯔ ꯇꯧꯕꯤꯔꯛꯄꯁꯤꯗ ꯐꯣꯟ ꯇꯧꯕꯤꯔꯛꯇꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤ ꯀꯩꯗꯧꯕꯒꯤ ꯋꯥꯗꯣꯏꯅꯣ ꯀꯩꯗꯧꯕꯒꯤ ꯇꯧꯗꯣꯏꯅꯣ ꯍꯪꯕꯤꯔꯛ ꯈꯣꯠꯄꯤꯔꯛꯄ ꯑꯗꯒꯤꯗꯤ ꯁꯤꯗꯩꯗ ꯅꯨꯡꯁꯤꯕ ꯃꯤ ꯃꯔꯨꯝꯄꯥꯡ ꯑꯅꯧꯕ ꯈꯔꯁꯨ ꯊꯦꯡꯅꯩꯑꯕ ꯑꯗꯨꯝ ꯍꯥꯏꯗꯤ ꯍꯟꯗꯛꯃꯛꯇꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯀ꯭ꯋꯥꯀꯩꯊꯦꯜꯒꯤ ꯔꯤꯅꯥꯅ ꯏꯆꯜ ꯑꯃꯈꯛꯅ ꯃꯥꯁꯦ ꯌꯥꯝ ꯖꯦꯟꯇꯜ ꯑꯣꯏ ꯅꯨꯄꯤ ꯑꯣꯏꯁꯨ ꯋꯥꯡ ꯆꯥꯎꯔꯒꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯀꯩꯊꯦꯜꯗꯩꯅꯦ ꯃꯥꯁꯦ ꯑꯗꯣ ꯌꯥꯎꯁꯪ ꯂꯣꯏ ꯅꯨꯃꯤꯠꯀꯗꯣ ꯀꯩꯅꯣꯗ ꯌꯥꯎꯁꯪꯒꯤꯁꯤꯕꯨ ꯆꯥꯛ ꯆꯥꯅꯕ ꯈꯣꯠꯅꯕ ꯀꯔꯤꯝ ꯆꯠꯄꯤꯗ꯭ꯔꯕꯣꯅ ꯍꯥꯏ ꯑꯩ ꯃꯔꯨꯞ ꯃꯄꯥꯡ ꯀꯅꯥꯝ ꯆꯠꯇꯦꯗ ꯀꯔꯤꯝ ꯇꯧꯗꯦ ꯑꯗꯨꯗꯤ ꯉꯁꯤ ꯌꯥꯎꯁꯪ ꯂꯣꯏ ꯅꯨꯃꯤꯠꯅꯤ ꯑꯗ ꯑꯩ ꯂꯥꯛꯀꯦ ꯀꯥꯟꯅ ꯃꯥꯅ ꯀꯣꯏꯕꯒ ꯄꯨꯕꯤꯗꯅꯀꯣ ꯐꯥꯁ ꯐꯨꯗꯇꯒ ꯆꯪꯉꯒ ꯑꯆꯥꯄꯣꯠꯀ ꯄꯤꯖꯗꯅ ꯃꯗꯨꯃ ꯄꯤꯖꯩꯒꯤ ꯅꯠꯇꯕ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯗ ꯊꯕꯛ ꯌꯥꯝ ꯆꯤꯟꯖꯩꯌꯦꯕ ꯃꯥꯁꯦ ꯑꯗꯨ ꯊꯕꯛ ꯆꯤꯟꯕꯒꯗꯣ ꯊꯥꯗꯣꯛꯑꯒ ꯑꯩꯅ ꯍꯥꯏꯕꯗꯤ ꯁꯤꯒꯤ ꯏꯟꯇꯔꯚꯤꯌꯨꯁꯤꯒꯤ ꯃꯈꯥꯗꯨꯗꯒꯤ ꯁꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯛꯄꯗꯨꯒꯤ ꯋꯥꯔꯤꯅꯤ ꯇꯝꯖꯔꯤꯁꯦ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯗ ꯍꯧꯖꯤꯛ ꯅꯣꯏꯒꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯟꯗ ꯌꯥꯎꯕ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯃꯁꯨ ꯕꯤꯀꯤꯅ ꯃꯇꯩ ꯃꯅꯥꯎꯒ ꯂꯥꯛꯑꯒꯀꯣ ꯁꯤꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯃꯇꯦꯡ ꯄꯥꯡꯕꯒ ꯑꯣꯏꯕ ꯋꯥꯅꯤꯗ ꯃꯣꯏꯅ ꯑꯗꯨ ꯌꯥꯝ ꯅꯨꯡꯁꯤꯕꯀꯣ ꯃꯣꯏ ꯃꯇꯩ ꯃꯅꯥꯎꯒ ꯂꯥꯛꯑꯒ ꯑꯗꯨꯗ ꯅꯠꯇꯦ ꯄꯟꯕ ꯌꯥꯕ ꯁꯤꯗꯩꯗ ꯃꯁꯥꯃꯛꯇꯤ ꯌꯥꯝ ꯋꯥꯔꯒ ꯂꯩꯖꯩꯅꯦꯕꯀꯣ ꯍꯥꯏꯗꯤ ꯁꯤ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯈꯥꯝꯕꯒꯤ ꯒꯥꯔꯤ ꯁꯦꯠꯀꯤ ꯁꯤ ꯄꯥꯟꯅꯕ ꯃꯤꯅꯦꯕꯀꯣ ꯃꯥꯁꯤ ꯀꯩꯅꯣꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯔꯥꯞꯇꯤꯗꯒꯤ ꯁꯥꯃꯨꯡꯉꯧꯅ ꯑꯗꯨꯗꯨꯅ ꯃꯥꯅ ꯂꯤꯠ ꯇꯧꯔꯒꯀꯣ ꯍꯧꯖꯤꯛ ꯁꯤ ꯄꯥꯎꯅꯥ ꯕꯖꯥꯔꯗꯅꯦ ꯍꯥꯏꯁꯦ ꯄꯥꯎꯅꯥ ꯕꯖꯥꯔꯒꯤ ꯑꯁꯣꯏ ꯃꯥꯔꯀꯦꯠ ꯑꯩꯈꯣꯏꯒꯤ ꯃꯣꯔꯦ ꯃꯥꯔꯀꯦꯠ ꯉꯁꯥꯏꯒꯤ ꯄꯔꯦꯡ ꯁ꯭ꯋꯥꯏꯗꯒꯤ ꯄꯩꯁꯥꯒ ꯈꯔ ꯈꯥꯏꯅꯔꯒ ꯄꯤꯔꯛꯇꯅ ꯇꯧꯏ ꯄꯤꯔꯛꯏꯁꯤꯅ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯗꯤ ꯑꯁꯤ ꯐꯥꯔꯃꯥꯁꯤꯗ ꯍꯤꯗꯥꯛ ꯒꯨꯂꯤ ꯂꯩ ꯆꯠꯄꯗ ꯑꯩꯁꯦ ꯐꯥꯔꯃꯥꯁꯤ ꯃꯃꯥꯡꯁꯤꯗ ꯑꯩ ꯋꯥꯟꯊꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯩꯗ ꯃꯥ ꯆꯦꯟꯁꯤꯜꯂꯒ ꯀꯩꯗꯧꯔꯦ ꯇꯧꯕ ꯈꯣꯠꯄꯗꯤ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯩ ꯃꯤꯠꯀ ꯎꯗꯦꯅ ꯇꯧꯕꯗꯤ ꯑꯗꯨꯏ ꯅꯨꯃꯤꯠꯇꯨ ꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯕ ꯖꯥꯠꯅꯤꯗ ꯃꯥꯅ ꯅꯨꯡꯉꯥꯏꯇꯕ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯗꯨꯗꯒꯤꯗꯤ ꯃꯥ ꯑꯗ ꯇꯧꯕꯗꯨꯗ ꯏꯟꯇꯔꯚꯤꯌꯨꯗꯨꯁꯨ ꯊꯦꯡꯅꯔꯕ ꯑꯗꯨꯗꯨꯒ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇ ꯂꯩꯕ ꯃꯅꯨꯡꯗꯨꯗ ꯑꯃꯨꯛꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯁꯜꯂꯛꯄꯗꯨꯗ ꯃꯥꯁꯦ ꯅꯨꯡꯉꯥꯏꯇꯕꯖꯥꯠꯅꯤ ꯑꯗꯨ ꯃꯥꯅ ꯑꯗꯨꯝ ꯇꯧꯔꯒ ꯃꯇꯦꯡꯒ ꯄꯥꯡꯉꯛꯈꯤꯕꯀꯣ ꯑꯗꯨꯗꯣ ꯑꯩꯅ ꯄꯥꯡꯉꯛꯄꯗꯤ ꯃꯌꯥꯝ ꯂꯩ ꯃꯁꯥ ꯍꯧꯒꯠꯆꯠ ꯉꯝꯗ꯭ꯔꯕ ꯏꯆꯦ ꯑꯃ ꯈꯣꯡꯃꯟꯗꯒꯤ ꯀꯩꯅꯣ ꯃꯥꯁꯦ ꯑꯗꯣ ꯃꯥꯅꯒ ꯃꯇꯦꯡꯒ ꯇꯧꯔꯒ ꯐꯣꯟꯒꯁꯦ ꯃꯔꯛ ꯃꯔꯛ ꯇꯧꯔꯛꯇ ꯃꯦꯁꯦꯖꯀ ꯊꯥꯔꯛꯇꯅ ꯌꯥꯝ ꯇꯧꯏ ꯑꯩꯒꯤ ꯄ꯭ꯂꯥꯟꯁꯤ ꯍꯧꯖꯤꯛ ꯑꯩꯅ ꯈꯜꯂꯤꯁꯦ ꯇꯁꯦꯡꯕꯒꯤ ꯀꯩꯅꯣ ꯅꯠꯇꯕ ꯑꯩꯅ ꯍꯧꯖꯤꯛ ꯄꯥꯝꯃꯤꯁꯦ ꯑꯩꯁꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯀꯥ ꯍꯦꯟꯅ ꯐ꯭ꯔꯤ ꯐꯪꯉꯣꯁꯨ ꯑꯩ ꯂꯥꯏꯕꯛꯇ ꯇꯝꯗꯦ ꯀꯅꯥꯗꯒꯤꯁꯨ ꯑꯩ ꯀꯥ ꯍꯦꯟꯕ ꯑꯦꯛꯁꯄꯦꯛ ꯇꯧꯗꯦ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣꯗ ꯑꯩꯒꯤ ꯍꯨꯃꯥꯡ ꯃꯟꯅ ꯋꯥꯅ ꯇꯥꯟꯕ ꯄꯩꯁꯥꯗꯨꯐꯥꯎꯗ ꯃꯤꯅ ꯍꯥꯠꯂꯒ ꯊꯧꯕꯁꯨ ꯉꯝꯗꯦ ꯍꯧꯖꯤꯛꯁꯤꯗ ꯁꯤꯒꯤ ꯊ꯭ꯔꯨꯗ ꯑꯃꯨꯛꯇꯕꯨ ꯍꯥꯏꯍꯧꯈꯤꯒꯦ ꯇꯥꯔꯖꯦꯟ ꯑꯩ ꯀꯨꯏꯔꯕꯅꯤ ꯊꯧꯗꯕ ꯄꯩꯁꯥ ꯑꯗꯣ ꯍꯧꯖꯤꯛ ꯋꯥꯔꯕꯅꯤꯅ ꯅꯈꯣꯏꯅ ꯌꯨꯝꯗ ꯂꯩꯕꯗꯨ ꯊꯣꯛꯏ ꯂꯥꯟ ꯃꯅꯨꯡ ꯑꯣꯏꯔꯒꯁꯨ ꯑꯩ ꯃꯃꯥꯡꯗ ꯂꯝ ꯄꯟꯖꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯂꯝ ꯄꯜꯂꯔꯣꯏꯒꯦ ꯃꯃꯤꯡ ꯗꯥꯏꯔꯦꯛ ꯄꯜꯂꯦ ꯌꯥꯔꯒꯗꯤ ꯅꯈꯣꯏ ꯐꯦꯃꯤꯂꯤ ꯍꯤꯡꯕꯅꯤ ꯅꯆꯥꯅꯁꯨ ꯋꯥꯔꯦ ꯍꯥꯏꯕꯗꯨ ꯃꯉꯥꯏ ꯅꯆꯥꯅꯨꯄꯥ 2 ꯂꯨꯍꯣꯡꯈ꯭ꯔꯦ ꯅꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯉꯦ ꯅꯆꯦꯒꯤ ꯃꯆꯥ ꯂꯨꯍꯣꯡꯉꯦ ꯅꯌꯨꯝ ꯁꯥꯔꯤ ꯋꯥꯔꯦ ꯍꯥꯏꯕꯗꯨ ꯃꯉꯥꯏ ꯑꯩꯗꯤ ꯔꯦꯟꯅꯤ ꯂꯩꯔꯤꯁꯦ ꯑꯗꯨꯗꯨꯅ ꯌꯥꯔꯒꯗꯤ ꯃꯇꯦꯡ ꯈꯤꯇꯪ ꯇꯧꯕꯤꯔꯣ ꯑꯩ ꯃꯄꯣꯛ 3ꯂꯛ ꯀꯩꯅꯣꯒꯤ ꯇꯥꯗꯒꯤ ꯑꯩ ꯇꯧꯕꯤꯃꯟ ꯀꯥꯎꯖꯔꯣꯏ ꯃꯌꯥꯝꯅ ꯍꯥꯏꯕ ꯂꯩ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁꯅꯁꯨ ꯍꯥꯏꯕ ꯂꯩ ꯑꯗꯣ ꯑꯩꯉꯣꯟꯗ ꯀꯅꯥꯒꯨꯝꯕꯅ ꯐꯣꯟ ꯇꯧꯔꯛꯄꯁꯨ ꯂꯩꯌꯦꯕ नखोई आर्टिस्टसिंगना नंग सुमाय हारगा मोइना सुमायना खुमाइसे करिगिनो गाना हायबको हाइबदी अखोई आर्टिस्टसिंगना मोइदुदी मोइ थोपको मोइगी ओपिनियन दो खुमजबनेबको आइगा मरि लेनरमदबा यायबा अदुसु ऑडियंसना ताबददी व्यूअरना येंबददी मरि लेनना उबदो उरिसे कइनोदा आर्टिस्ट अखोई खक्ते नते वारिसे हौजिजि रिलीफ कैम्पदा लैदना मयुम मै थादोक्तना मयुमदा लै फंगदना वादना अवाना तादना लान कामनबा यावदना मयाम लेरि अदुना आर्टिस्ट अखोई खक वाय हाइबा यारोइना हायबको अदिदा अइना हाइरिना अखोइगी
ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯔꯤꯕ ꯃꯌꯨꯝ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯕ ꯃꯈꯣꯏꯗꯣ ꯋꯥꯗꯦ ꯍꯥꯏꯕ ꯅꯠꯇꯦꯕ ꯃꯃꯥ ꯃꯄꯥ ꯀꯥꯏꯅꯈ꯭ꯔꯕ ꯃꯆꯥꯁꯤꯡꯗꯣ ꯃꯣꯏꯒꯤ ꯈꯟꯕꯗ ꯑꯩ ꯊꯃꯣꯏ ꯁꯣꯛꯇꯕ ꯅꯠꯇꯦ ꯁꯣꯛꯑꯦꯕ ꯑꯩꯁꯨ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅꯦꯕ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯍꯧꯔꯤꯕ ꯃꯌꯥꯝꯗꯨꯅ ꯍꯌꯦꯡ ꯋꯥꯔꯛꯀꯗꯧꯕ ꯃꯌꯥꯝꯗꯣ ꯑꯗꯨꯁꯨ ꯑꯩ ꯎꯏꯌꯦꯕ ꯇꯧꯕꯇꯕꯨ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯕ ꯃꯤ ꯑꯃꯈꯛꯅ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦꯕ ꯑꯩꯈꯣꯏꯗꯤ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩ ꯑꯗꯨꯗꯨꯅ ꯃꯌꯥꯝꯅ ꯑꯋꯥꯕ ꯎꯕꯤꯔꯒ ꯑꯩꯈꯣꯏꯁꯤꯗ ꯊꯕꯛ ꯃꯆꯥ ꯃꯆꯥ ꯄꯤꯔꯒ ꯄꯩꯁꯥ ꯈꯔ ꯇꯥꯅꯅꯕꯒꯤ ꯂꯝꯕꯤ ꯁꯤꯟꯕꯤꯔꯛꯏ ꯌꯥꯠꯄꯤꯔꯛꯏ ꯒꯃꯦꯟꯅꯁꯨ ꯃꯇꯦꯡ ꯇꯧꯔꯛꯏ ꯑꯇꯣꯞꯄ ꯁꯪꯁꯊꯥꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯁꯨ ꯃꯇꯦꯡ ꯇꯧꯔꯛꯏ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯈꯤꯕꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯃꯩ ꯊꯥꯗꯣꯛꯈꯤꯕꯗꯣ ꯑꯗꯨꯁꯨ ꯒꯃꯦꯟꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯁꯥꯒꯠꯄꯤꯅꯦꯅ ꯑꯣꯔꯗꯔ ꯂꯣꯏꯊꯣꯛꯈ꯭ꯔꯦ ꯁꯥꯕꯁꯨ ꯍꯧꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯦꯝꯄꯔꯔꯤ ꯂꯩꯅꯅꯕꯒꯤ ꯑꯗꯨꯁꯨ ꯁꯥꯕ ꯂꯣꯏꯁꯜꯂꯛꯑꯦ ꯑꯩꯈꯣꯏ ꯂꯩꯗꯧꯔꯤ ꯑꯗꯣ ꯅꯈꯣꯏꯒꯤ ꯑꯥꯔꯇꯤꯁꯁꯤꯡꯗꯨꯅ ꯄꯥꯎ ꯅꯪꯒꯤ ꯏꯟꯇꯔꯚ꯭ꯌꯨꯗꯣ ꯐꯖꯅ ꯌꯦꯡꯗꯕ꯭ꯔꯥ ꯀꯩꯅꯣꯅ ꯐꯣꯟ ꯇꯧꯔꯦꯕ ꯀꯣꯂꯦ ꯃꯔꯥꯝꯗꯒꯤ ꯐꯣꯟ ꯇꯧꯔ ꯃꯥꯅ ꯍꯥꯏꯔꯛꯏꯁꯦ ꯑꯗꯨ ꯅꯨꯄꯤ ꯑꯃꯈꯛꯅ ꯑꯗꯨ ꯃꯥꯅ ꯍꯥꯏꯔꯛꯏꯁꯦ ꯄꯥꯎ ꯐꯖꯅ ꯌꯦꯡꯗꯕ꯭ꯔꯥ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏ ꯑꯥꯔꯇꯤꯁꯁꯤꯡꯅ ꯅꯪ ꯑꯥꯔꯇꯤꯁ ꯈꯛꯇ ꯅꯠꯇꯦ ꯃꯌꯥꯝ ꯋꯥꯏ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯌꯨꯝ ꯁꯥꯕꯤꯒꯗꯧꯔꯤ ꯅꯪꯗꯤ ꯔꯦꯟꯗ ꯂꯩ ꯍꯥꯏꯕꯅꯤ ꯄꯩꯁꯥ ꯊꯣꯛꯇꯦ ꯍꯥꯏꯕꯅꯤ ꯅꯪ ꯔꯦꯟꯗ ꯂꯩꯔꯤꯗꯣ ꯔꯦꯟꯗ ꯂꯩꯕ ꯈꯨꯗꯤꯡꯃꯛ ꯂꯥꯟ ꯃꯅꯨꯡꯁꯤꯗꯤ ꯔꯦꯟ ꯂꯧꯕꯤꯔꯅꯨꯅ ꯒꯃꯦꯟꯅ ꯑꯣꯔꯗꯔ ꯊꯣꯛꯄ ꯂꯩꯇꯕꯅꯤꯅ ꯅꯪꯗꯤ ꯆꯍꯤꯒꯤ ꯁꯨꯝ ꯌꯥꯝꯈꯠꯂꯛꯀꯗꯣꯏꯅꯤ ꯑꯗꯨ ꯄꯩꯁꯥꯗꯣ ꯍꯌꯦꯡ ꯄꯨꯂꯞ ꯀꯥꯏꯗꯤ ꯅꯪ ꯊꯤꯒꯗꯧꯔꯤ ꯄꯩꯁꯥꯁꯨ ꯊꯣꯛꯇꯦ ꯊꯕꯛ ꯑꯃ ꯇꯧꯕꯁꯨ ꯅꯠꯇꯦꯅ ꯍꯥꯏꯕꯤꯔꯛꯑꯦꯕ ꯑꯗꯣ ꯑꯩ ꯋꯥꯈꯜꯗ ꯑꯩꯕꯨ ꯅꯨꯡꯁꯤꯕꯗꯤ ꯍꯥꯏꯔꯛꯏꯅ ꯈꯜꯂꯦꯕꯀꯣ ꯇꯁꯦꯡꯕꯒꯤꯗꯤ ꯃꯈꯣꯏ ꯋꯥꯗꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯩꯅ ꯋꯥꯏ ꯍꯥꯏꯔꯤꯁꯦ ꯑꯩ ꯌꯨꯝ ꯂꯩꯇꯦ ꯍꯤꯡꯒꯣꯜ ꯂꯩꯇꯦ ꯂꯣꯏ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩ ꯋꯥꯏ ꯍꯥꯏꯕꯅꯤ ꯍꯧꯖꯤꯛꯁꯤꯗ ꯋꯥꯏ ꯍꯥꯏꯁꯦ ꯂꯥꯟꯁꯦ ꯊꯨꯅ ꯂꯣꯏꯁꯤꯟꯈ꯭ꯔ ꯃꯇꯨꯡꯗ ꯀꯩꯒꯨꯝꯕ ꯑꯩꯁꯦ ꯗꯨꯀꯥꯟꯅꯤ ꯈꯪꯗꯦ ꯃꯤꯉꯣꯟꯗ ꯁꯦꯟꯁꯄꯦꯟ ꯑꯣꯏꯅ ꯌꯥꯎꯕꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯄꯤꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯊꯥꯒꯤ ꯁꯦꯂꯔꯤ ꯑꯣꯏꯅ ꯅꯟ ꯁ꯭ꯇꯣꯞꯇ ꯂꯥꯛꯀꯗꯧꯕ ꯏꯟꯀꯝ ꯑꯃꯈꯛ ꯑꯩꯅ ꯄꯥꯝꯃꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯃꯦꯕꯤꯗ ꯂꯩꯕ ꯑꯗ ꯇꯝꯕ ꯉꯝꯗꯕꯗꯨ ꯅꯠꯇꯕ ꯑꯩꯅ ꯄꯥꯝꯃꯤꯁꯤꯅ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯊꯥꯒꯤ ꯂꯦꯞꯇꯕꯤꯗ ꯑꯗꯨꯝ ꯂꯥꯛꯑꯅꯤꯅꯦ ꯍꯥꯏꯕ ꯑꯃ ꯂꯩꯔꯕ ꯑꯗꯨ ꯇꯥꯔꯗꯤ ꯑꯩꯁꯦ ꯅꯥꯕꯒꯁꯦ ꯈꯪꯀꯟ ꯀꯟꯒꯅꯦꯅ ꯍꯧꯖꯩꯁꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯥꯏꯕꯤꯈꯤꯕ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯂꯧꯈꯤꯕ ꯃꯤꯁꯤꯡꯗꯨꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯋꯥꯔꯤꯕꯁꯦ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯉꯗꯤ ꯑꯩꯈꯣꯏ ꯁꯥꯏꯠꯇꯒꯤꯁꯨ ꯌꯥꯝ ꯊꯥꯒꯠꯆꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯏꯕ ꯐꯠꯇꯅ ꯍꯥꯏꯕꯤꯔꯛꯄ ꯃꯌꯥꯝꯗꯨꯁꯨ khitang ꯗꯤꯐ꯭ꯔꯦꯟ ꯑꯦꯡꯒꯜꯗ khitang ꯌꯦꯡꯁꯤ ꯑꯋꯥꯕ ꯃꯤꯅ ꯑꯋꯥꯕꯒꯤ ꯈꯪꯉꯤꯗꯣ ꯍꯧꯖꯤꯛ ꯑꯃ ꯍꯥꯏꯕꯤꯈꯤꯕꯗ ꯃꯈꯣꯡ ꯇꯦꯛꯍꯜꯂꯦ ꯕꯤꯁꯦꯜꯅ ꯃꯇꯦꯡ ꯄꯥꯡꯉꯦꯒ ꯍꯥꯏꯗꯣ ꯑꯋꯥꯕ ꯃꯤꯅ ꯑꯋꯥꯕꯁꯤ ꯈꯪꯕ ꯑꯇꯩꯁꯤꯅ ꯉꯥꯡꯅꯔꯒꯦꯗ ꯁꯨꯝ ꯂꯩꯕꯒꯤ ꯄꯣꯠ ꯑꯃ ꯁꯨꯝ ꯍꯩꯅꯕꯤꯁꯦ ꯁꯤꯃ ꯁꯨꯝ ꯇꯧꯋꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯇ꯭ꯔꯦꯂꯔꯗꯪ ꯌꯦꯡꯕꯤꯒꯅꯨ ꯍꯧꯖꯤꯛꯀꯤ ꯑꯃ ꯀꯃꯦꯟ ꯇꯧꯔꯛꯑꯦ ꯍꯥꯏꯔꯤ ꯃꯌꯥꯝꯗꯣ ꯐꯨꯜ ꯚꯤꯗꯤꯑꯣ ꯌꯦꯡꯉꯝꯗꯣꯏ ꯃꯥꯟꯗꯦ ꯑꯩꯈꯣꯏꯁꯦ ꯇ꯭ꯔꯦꯂꯔ ꯑꯃꯒ ꯐꯨꯜ ꯚꯤꯗꯤꯑꯣ ꯑꯃꯒ ꯊꯣꯛꯄꯅꯤ ꯇ꯭ꯔꯦꯂꯔ ꯍꯥꯏꯁꯤꯅ ꯑꯁꯥꯡꯕꯗꯨꯒꯤ ꯑꯇꯦꯟꯕ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯔꯛꯇꯣꯔꯤꯒꯦ ꯍꯥꯏꯕꯗꯣ ꯇꯥꯛꯆꯕꯅꯤ ꯃꯌꯥꯝ ꯈꯪꯕꯤꯗ꯭ꯔꯒꯁꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯨꯜ ꯚꯤꯗꯤꯑꯣꯁꯤꯅ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯌꯥꯎꯕꯗꯨꯅꯤ ꯑꯗꯨꯁꯨ ꯑꯝꯇꯪ ꯍꯥꯏꯖꯔꯝꯒꯦ ꯈꯪꯗꯕꯈꯩꯅꯤꯀꯣ ꯑꯈꯪꯕꯗꯤ ꯃꯌꯥꯝ ꯌꯥꯎꯔꯝꯒꯅꯤ ꯇ꯭ꯔꯦꯂꯔꯁꯤꯅ ꯑꯇꯦꯟꯕ ꯑꯃꯨꯛꯀ ꯍꯟꯖꯔꯛꯀꯦ ꯐꯨꯜ ꯚꯤꯗꯤꯑꯣꯁꯤꯅ ꯑꯁꯥꯡꯕ ꯁꯤꯃꯁꯨ ꯌꯦꯡꯕꯤꯌꯨ ꯇ꯭ꯔꯦꯂꯔꯗꯪ ꯌꯦꯡꯉꯒ ꯒꯦꯁ ꯇꯧꯕꯤꯒꯅꯨꯀꯣ ꯑꯗꯨꯒ ꯑꯃꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯣꯖꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯕ ꯋꯥꯒꯤ ꯃꯇꯝꯁꯤꯗ ꯃꯤꯅ ꯊꯤꯅ ꯉꯥꯡꯅꯕ ꯐꯠꯇꯅ ꯍꯥꯏꯔꯛꯄ ꯃꯦꯁꯦꯁꯀ ꯗꯤꯟꯒ ꯂꯦꯜꯂꯛꯄ ꯑꯗꯨꯒꯨꯝꯕꯁꯨ ꯌꯥꯎꯔꯝꯒꯅꯤꯅ ꯊꯥꯖꯩ ꯑꯩ ꯃꯣꯠꯇ ꯑꯗꯨꯒꯤ ꯋꯥꯔꯤꯁꯨ ꯍꯥꯏꯐꯦꯠ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯗꯤ ꯁꯤꯗꯩꯗ ꯍꯧꯖꯤꯛ ꯂꯧꯕ ꯂꯥꯛꯀꯅꯦꯅ ꯏꯅꯥꯎꯅ ꯍꯥꯏꯕꯤꯔꯤꯕ ꯏꯅꯥꯎ ꯖꯨꯖꯥꯅ ꯍꯥꯏꯕꯤꯔꯤꯕ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏꯒꯤ ꯊꯧꯔꯤꯁꯦ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯄꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯈꯤꯕꯨ ꯀꯩꯅꯣꯒꯤ ꯊꯧꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯅ꯭ꯌꯨꯁꯄꯦꯄꯔꯗ ꯌꯥꯎꯔꯛꯄꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡꯁꯤꯗ ꯑꯩ ꯏꯌꯥꯝꯕꯒꯤ ꯃꯅꯤꯡꯗ ꯒꯥꯔꯤ ꯃꯆꯥꯗ ꯅꯞꯄꯒ ꯆꯠꯂꯦꯕꯀꯣ ꯑꯗꯩꯗ ꯗꯥ ꯁꯅꯥ ꯊꯧꯔꯤꯗꯣ ꯁꯤꯗ ꯂꯩꯔꯦꯅꯦ ꯅꯪ ꯀꯥꯏ ꯆꯠꯂꯤꯅꯣ ꯀꯥꯏꯅ ꯍꯥꯏꯕ ꯀꯔꯤꯒꯨꯝꯕ ꯌꯥꯎꯔꯛꯑꯦꯕꯀꯣ ꯑꯗꯣ ꯑꯩ ꯋꯥꯈꯜꯗꯗꯤ ꯃꯈꯣꯏꯅ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗꯨ ꯐꯖꯅ ꯈꯪꯕꯤꯗꯕ ꯃꯥꯜꯂꯦꯅ ꯂꯧꯏ ꯀꯩꯅꯣꯗ ꯑꯩꯁꯤ ꯗꯤꯞ ꯊꯤꯡꯀꯤꯡ ꯂꯩ ꯗꯤꯄ꯭ꯔꯦꯁꯟ ꯅꯥꯏ ꯍꯥꯏꯕꯅꯤ ꯑꯗꯨꯗꯒꯤꯗꯤ ꯃꯇꯦꯡ ꯇꯧꯅꯤꯡꯉꯒꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯉꯣꯟꯗ ꯇ꯭ꯔꯣꯜ ꯇꯧꯕꯤꯔꯤꯅꯣꯕ ꯃꯇꯦꯡ ꯇꯧꯅꯤꯡꯕ ꯍꯥꯏꯕꯗꯨꯗꯤ ꯇꯁꯦꯡꯅ ꯑꯩꯁꯦ ꯀꯟꯚꯤꯟꯁ ꯇꯧꯕꯤꯌꯣꯕ ꯑꯗꯨꯗꯨꯒ ꯂꯥꯛꯑꯒ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯁꯥꯕꯤꯌꯨ ꯅꯠꯇ꯭ꯔꯒ ꯑꯩꯁꯦ ꯄꯥꯎ ꯐꯥꯎꯅꯕꯤꯌꯨ ꯃꯈꯣꯏꯅ ꯇ꯭ꯔꯣꯜ ꯇꯧꯕ ꯅꯪꯕꯨ ꯁꯣꯅꯣ ꯆꯨꯕ꯭ꯔꯅꯦ ꯀꯥꯏꯅ ꯍꯥꯏꯕ ꯑꯗꯒꯤ ꯃꯤꯉꯣꯟꯗ ꯅꯤꯔ ꯆꯥꯔꯤꯗꯨ ꯀꯩꯒꯤꯅꯣ ꯑꯗꯒꯤ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦꯒ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯑꯗꯨꯗꯨꯅ ꯑꯍꯤꯡꯒ ꯇꯨꯝꯍꯟꯗꯦꯕ ꯉꯔꯥꯡꯁꯨ ꯀꯩꯁꯨ ꯅꯠꯇꯕ ꯋꯥ ꯑꯃ ꯇꯥꯔꯨꯔꯒ ꯑꯩ ꯉꯔꯥꯡ ꯑꯍꯤꯡ ꯁꯨꯛꯇꯨꯝ ꯇꯨꯝꯗꯦ ꯍꯧꯖꯤꯛ ꯑꯩ ꯅꯨꯡꯊꯤꯟ ꯉꯥꯏꯍꯥꯛ ꯇꯨꯝꯃꯨꯏꯕꯀꯣ ꯑꯍꯤꯡ ꯑꯗꯨꯝ ꯅꯣꯡꯉꯥꯟꯈ꯭ꯔꯦ ꯁꯨꯛꯇꯨꯝ ꯇꯨꯝꯗꯅ ꯗꯤꯄ꯭ꯔꯦꯁ ꯍꯥꯏꯁꯦ ꯑꯩꯅ ꯅꯥꯅꯤꯡꯉꯒ ꯅꯥꯕ ꯅꯠꯇꯦ ꯃꯁꯥꯅ ꯅꯥꯖꯔꯛꯄꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯁꯨꯃꯥꯏꯅ ꯑꯩ ꯋꯥꯈꯜꯗ ꯍꯣꯏ ꯃꯌꯥꯝꯒꯤ ꯃꯆꯤꯟ ꯃꯦꯜꯂꯨꯕꯕꯨꯗꯤ ꯉꯝꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯇꯥꯏꯕꯪꯄꯥꯟꯗ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯅꯤ ꯊꯥꯖꯗꯦ ꯑꯩꯅ ꯄꯣꯀꯦꯠꯇꯒꯤ ꯄꯩꯁꯥ ꯁꯠꯂꯒꯗ ꯅꯨꯡꯉꯥꯏꯖꯕ ꯑꯣꯏꯔꯝꯃꯤꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇꯨꯗ ꯑꯩꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯃꯣꯝꯄꯥꯛ ꯍꯥꯏꯒꯠꯂꯨꯔꯦ ꯄꯩꯁꯥ ꯕꯟꯗꯟ ꯎꯄꯨ ꯍꯥꯡꯗꯣꯛꯎꯔꯦ ꯄꯩꯁꯥ ꯕꯟꯗꯟ ꯑꯗꯒꯤꯗꯤ ꯕꯦꯡ ꯑꯦꯀꯥꯎꯟ ꯌꯦꯡꯉꯨꯔꯦ ꯂꯥꯛꯀ ꯌꯥꯝ ꯆꯥꯎꯔꯦ ꯃꯇꯝꯁꯤꯗ ꯂꯩꯔꯝꯕ ꯃꯤꯅꯤ ꯑꯗꯣ
ꯍꯧꯖꯤꯛ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯤꯁꯦ ꯑꯩꯉꯣꯟꯗ ꯑꯩꯅ ꯑꯦꯛꯁꯄꯦꯛ ꯁꯨꯛꯇꯧ ꯇꯧꯔꯨꯕ ꯅꯠꯇꯦꯕ ꯍꯧꯖꯤꯛ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯔꯦꯕ ꯁꯤꯒꯤ ꯀꯟꯗꯤꯁꯟꯁꯤ ꯂꯩꯔꯦꯕ ꯃꯌꯥꯝꯅ ꯑꯉꯛꯄ ꯃꯑꯣꯡꯗ ꯀꯩ ꯍꯥꯏꯅꯤ ꯃꯦꯗꯤꯌꯥꯗ ꯐꯣꯡꯗꯣꯔꯛꯇ꯭ꯔꯐꯥꯎꯗ ꯄ꯭ꯔꯥꯟ ꯐꯥꯟꯗꯩ ꯇꯧꯔꯛꯑꯐꯥꯎꯗ ꯑꯩꯉꯣꯟꯗ ꯑꯣꯏꯔꯝꯗꯕꯩ ꯑꯗꯨꯁꯨ ꯑꯩꯉꯣꯟꯗ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯒ ꯃꯄꯥꯡꯒ ꯊꯣꯛ ꯉꯝꯖꯗꯦꯕ ꯑꯩ ꯍꯧꯖꯤꯛꯁꯤꯗ ꯏꯀꯥꯏꯖꯕꯗ ꯇꯁꯦꯡꯕꯒꯤꯗꯤ ꯁꯤ ꯍꯥꯏꯕꯕꯨ ꯀꯔꯤ ꯀꯥꯏꯒꯦꯕ ꯑꯩ ꯀꯅꯥꯝ ꯂꯩꯖꯗ꯭ꯔꯦ ꯀꯅꯥꯗ ꯋꯥꯀꯠꯇꯨꯔꯤꯒꯦꯕ ꯋꯥꯀꯠꯐꯝ ꯂꯩꯇꯕꯅꯤꯅ ꯑꯩꯅ ꯆꯍꯤ 13ꯗꯒꯤ ꯑꯥꯔꯇꯤꯁ ꯑꯣꯏꯅ ꯀꯠꯊꯣꯛꯆꯔꯛꯏꯁꯦ ꯃꯤꯌꯥꯝꯁꯦ ꯑꯩꯒꯤꯅꯦꯅ ꯂꯧꯖꯔꯤꯅꯦꯕ ꯃꯤꯌꯥꯝꯁꯦ ꯑꯩꯒꯤ ꯏꯄꯥꯅꯤ ꯏꯃꯥꯅꯤ ꯄꯨꯝꯅꯃꯛꯅꯦ ꯂꯧꯖꯩꯅꯦꯕ ꯑꯗꯨ ꯃꯤꯌꯥꯝꯗ ꯋꯥꯀꯠꯇꯅ ꯑꯩ ꯀꯅꯥꯗ ꯍꯥꯏꯔꯨꯗꯣꯔꯤꯒꯦꯕ ꯁꯤꯗꯩꯗ ꯑꯩ ꯏꯊꯟꯗ ꯋꯥꯔꯤ ꯁꯥꯕꯗ ꯀꯅꯥꯅ ꯈꯨꯝꯃꯛꯀꯗꯧꯔꯤꯒꯦ ꯑꯩ ꯋꯥꯔꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯑꯩ ꯀꯞꯄꯦꯕ ꯑꯗꯨ ꯏꯊꯟꯗꯅꯤꯅ ꯀꯥ ꯃꯅꯨꯡꯁꯤꯗ ꯀꯅꯥꯝꯇꯅ ꯑꯗꯨꯃꯥꯏꯅ ꯀꯞꯀꯅꯨ ꯅꯨꯡꯉꯥꯏꯇꯦ ꯀꯥꯏꯅ ꯍꯥꯏꯔꯛꯇꯦꯕ ꯏꯊꯟꯗꯅꯤꯅ ꯑꯗꯨꯅ ꯃꯦꯗꯤꯌꯥꯅ ꯂꯥꯛꯄꯤꯔꯒ ꯁꯨꯃꯥꯏꯅ ꯏꯅꯥꯎꯅ ꯂꯥꯛꯄꯤꯔꯒ ꯁꯨꯃꯥꯏꯅ ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯕ ꯀꯥꯟꯁꯤꯗ ꯑꯩꯒꯤ ꯄꯦꯟꯗꯕ ꯃꯌꯥꯝꯗꯣ ꯍꯥꯏꯍꯧꯗꯅ ꯀꯅꯥꯗ ꯍꯥꯏꯔꯨꯗꯣꯔꯤꯒꯦꯕ ꯁꯤꯗ ꯑꯩꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯗꯣ ꯈꯪꯗꯕ ꯃꯤꯗ ꯋꯥꯔꯤ ꯁꯥꯔꯨꯔꯅꯤ ꯑꯗꯨꯒ ꯃꯥꯅ ꯑꯃꯨꯛ ꯑꯗꯨꯗ ꯃꯤꯉꯣꯟꯗ ꯋꯥꯔꯤ ꯁꯥꯗꯣꯛꯑꯒ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯃꯤꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤ ꯇꯥꯔ ꯇꯣꯛꯈꯤꯕꯗꯣ ꯑꯗꯨꯗꯤ ꯑꯃꯨꯛ ꯄꯥꯝꯗꯦꯕꯀꯣ ꯑꯗꯨꯗꯨꯅ ꯁꯨꯃꯥꯏꯅ ꯂꯥꯛꯄꯒꯤ ꯃꯇꯝꯗꯣ ꯇꯟꯖꯥ ꯌꯦꯡꯉꯒ ꯍꯥꯏꯕꯩ ꯋꯥꯅꯦꯕ ꯑꯩꯒꯤꯁꯦ ꯑꯗꯣ ꯃꯌꯥꯝꯅꯗꯤ ꯕꯦꯁ ꯁꯦꯟꯁ ꯔꯣꯝꯗ ꯈꯟꯕ꯭ꯔꯥ ꯈꯪꯗꯦ ꯑꯩ ꯀꯩꯅꯣꯅꯦ ꯃꯤꯒꯤ ꯋꯥꯈꯜꯂꯣꯟꯅꯦ ꯃꯤꯒꯤ ꯋꯥꯈꯜꯂꯣꯟ ꯍꯥꯏꯁꯦ ꯃꯤ ꯑꯃꯒ ꯃꯥꯟꯅ ꯄꯣꯟꯇꯦ ꯃꯤ ꯃꯥꯟꯅꯕꯈꯩꯗꯨꯅꯦ ꯄꯨꯟꯕ ꯌꯥꯗꯅ ꯑꯩꯈꯣꯏ ꯄꯨꯟꯗꯅ ꯇꯤꯟꯅꯗꯅ ꯇꯧꯔꯤꯁꯦ ꯌꯥꯗꯕ ꯃꯤꯈꯩꯗꯨꯅ ꯌꯥꯖꯗ꯭ꯔꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯌꯥꯗꯕ ꯃꯤꯈꯩꯗꯣ ꯑꯥꯎꯠ ꯇꯧꯕꯤꯈꯤꯕ ꯌꯥꯕ ꯃꯤꯈꯩꯗꯣ ꯄꯨꯟꯕꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯥꯏꯟꯇꯤꯐꯤꯛꯂꯤ ꯑꯣꯜꯋꯦꯁ ꯑꯗꯨꯝ ꯂꯩꯅꯤ ꯑꯣꯖꯥꯒꯤ ꯑꯗꯨꯝ ꯑꯦꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯒꯁꯨ ꯑꯦꯅꯤ ꯇꯧꯔꯒꯁꯨ ꯑꯦꯅꯤ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕ ꯁꯥꯏꯠꯇꯒꯤꯀꯣ ꯑꯩ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝ ꯑꯃ ꯂꯩꯕꯤꯔꯤꯕ ꯑꯩꯕꯨ ꯐꯣꯂꯣ ꯇꯧꯕꯤꯔꯤꯕ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯑꯩꯈꯣꯏꯒꯤ ꯐꯣꯂꯣꯋꯔꯁ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯌꯥꯝ ꯀꯣ ꯌꯨꯇ꯭ꯌꯨꯕꯀꯤꯁꯨ ꯑꯦꯁ ꯋꯦꯜ ꯑꯦꯁ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛꯀꯤꯀꯣ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯇ꯭ꯋꯤꯇꯔ ꯑꯗꯨꯝ ꯐꯣꯂꯣ ꯇꯧꯕꯤꯕ ꯃꯌꯥꯝ ꯂꯣꯏ ꯂꯩꯔꯤ ꯑꯗꯨꯅ ꯀꯩꯝ ꯈꯟꯕꯤꯔꯨꯅꯨ ꯁꯥꯏꯟꯇꯤꯐꯤꯛ ꯂꯥꯛꯄ ꯍꯥꯏꯁꯦ ꯑꯩꯒ ꯂꯣꯏꯅꯅ ꯑꯩꯒꯤ ꯇꯨꯡꯗ ꯐꯣꯂꯣꯋꯔꯁ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯤ ꯂꯤꯁꯤꯡ 95-96 ꯍꯦꯟꯅ ꯑꯗꯨꯝ ꯐꯣꯂꯣ ꯇꯧꯔꯒ ꯂꯥꯛꯇꯣꯏꯅꯤ ꯑꯣꯖꯥ ꯑꯗꯨꯝ ꯈꯟꯕꯤꯔꯨꯅꯨ ꯑꯗ ꯑꯦꯅꯤꯋꯦꯁ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯃꯩ ꯊꯥꯕꯒꯤꯗꯣ ꯑꯗꯨꯝꯗꯤ ꯃꯩ ꯊꯥꯗꯣꯛꯑꯁꯦ ꯑꯩꯉꯣꯟꯗꯁꯨ ꯃꯤ 10ꯃꯨꯛ ꯁꯨꯔꯝꯃꯅꯤ ꯑꯩꯉꯣꯟꯗ ꯍꯪꯉꯛꯏꯁꯦ ꯑꯗ ꯑꯉꯥꯡ ꯑꯃꯁꯨ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏꯒꯤ ꯑꯦꯝ ꯌꯨꯗ ꯑꯉꯥꯡ ꯑꯃꯁꯨ ꯌꯥꯝ ꯀꯟꯅ ꯍꯥꯏ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯃꯥꯁꯦ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯇꯣꯏꯅ ꯍꯥꯏꯕꯤꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯊꯧꯔꯤꯕꯝꯗꯪꯗꯤ ꯌꯥꯝꯅ ꯑꯝꯇ ꯄꯨꯕꯤꯔ ꯂꯥꯛꯑꯣ ꯍꯥꯏꯕꯅꯤ ꯈꯪꯗꯦ ꯃꯩ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯕꯅꯤ ꯈꯪꯗꯦ ꯑꯗꯣ ꯃꯩꯁꯦ ꯊꯥꯗꯣꯛꯑꯁꯦ ꯑꯣꯖꯥ ꯀꯩꯝ ꯀꯥꯏꯗꯦꯀꯣ ꯑꯗꯣ ꯑꯩꯗꯤ ꯀꯩꯅꯣ ꯈꯪꯗꯦ ꯁꯨꯝ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯒ ꯂꯣꯏꯅꯅ ꯊꯝꯃꯤꯅꯦ ꯑꯗꯨ ꯀꯩꯅꯣ ꯅꯨꯡꯗꯤ ꯇꯧꯔꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯀꯩꯅꯣ ꯇꯧꯔꯁꯦ ꯊꯥꯗꯣꯛꯈ꯭ꯔꯁꯦ ꯀꯩꯒꯤꯅꯣꯗ ꯁꯤꯁꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯊꯝ ꯂꯩꯕꯁꯦ ꯁꯤꯁꯨ ꯐꯠꯇꯕ꯭ꯔꯥꯅ ꯈꯟꯖꯩ ꯑꯩꯈꯣꯏ ꯁꯥꯏꯠꯇꯒꯤꯁꯨ ꯑꯗꯣ ꯌꯥꯝ ꯀꯟꯅ ꯀꯩꯅꯣ ꯇꯧꯕꯤꯔꯣꯅꯨ ꯁꯤꯗ ꯈꯟꯖꯟꯕꯤꯔꯣꯅꯨ ꯁꯨꯃꯥꯏꯅ ꯊꯝꯕꯁꯦ ꯐꯠꯇꯦ ꯊꯥꯗꯣꯛꯈ꯭ꯔꯁꯤ ꯃꯌꯥꯝꯅ ꯑꯩꯈꯣꯏꯗꯁꯨ ꯄ꯭ꯔꯦꯁꯔ ꯃꯌꯥꯝ ꯂꯥꯛꯑꯦ ꯍꯥꯏꯇꯥꯔꯦ ꯀꯩꯗꯧꯕꯒꯤ ꯑꯗꯨꯃꯥꯏꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏ ꯂꯩꯍꯟꯕꯤꯌꯨ ꯋꯥꯔꯤ ꯏꯗꯅ ꯂꯩꯍꯟꯕꯤꯌꯨ ꯀꯔꯤ ꯇꯧꯕꯒꯤ ꯊꯧꯔꯤ ꯊꯝꯗꯣꯏꯅꯣꯅ ꯍꯥꯏꯔꯛꯄꯁꯨ ꯑꯣꯖꯥꯁꯨ ꯍꯥꯏꯕꯤꯔꯛꯄꯁꯨ ꯃꯌꯥꯝ ꯌꯥꯎꯕꯤꯔꯝꯕ ꯌꯥꯏ ꯑꯗꯨꯅ ꯊꯧꯔꯤꯁꯤ ꯊꯝꯕꯒꯨꯝꯁꯤ ꯑꯗꯨꯒꯤ ꯄꯥꯟꯗꯝꯗꯅꯤ ꯉꯁꯤ ꯂꯥꯛꯆꯔꯤꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯥꯛꯏꯕ ꯄꯥꯟꯗꯝ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ ꯊꯧꯔꯤ ꯃꯩ ꯊꯥꯕꯒꯤ ꯄꯥꯎꯗꯝꯁꯦ ꯑꯥꯔꯇꯤꯁꯀꯤ ꯄꯥꯎꯗꯝꯁꯦ ꯄꯤꯍꯟꯈ꯭ꯔꯁꯦ ꯉꯁꯤꯀꯣ ꯑꯣꯖꯥ ꯔꯖꯥꯗ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏ ꯊꯧꯔꯤꯗꯣ ꯑꯝꯇ ꯂꯧꯊꯣꯛꯄꯤꯔꯁꯦ ꯃꯈꯥꯗꯔ ꯂꯧꯊꯣꯛꯄꯤꯔꯣ ꯑꯗꯨ ꯅꯨꯡꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯅꯦ ꯑꯩꯅ ꯁꯨꯝ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯃꯒ ꯂꯣꯏꯅꯅ ꯊꯝꯕꯅꯦꯕꯀꯣ ꯑꯗꯨ ꯃꯌꯥꯝꯅ ꯍꯥꯏꯔꯝꯃꯦ ꯑꯁ ꯅꯨꯡꯗꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯁꯤ ꯁꯤꯡꯅ ꯀꯩꯅꯣꯝꯗꯤ ꯌꯥꯝ ꯅꯨꯡꯁꯤ ꯌꯥꯝ ꯄꯣꯏ ꯁꯤ ꯑꯗꯣ ꯂꯥꯛꯄꯤꯔꯣ ꯑꯣꯖꯥ ꯃꯄꯥꯟꯗ ꯊꯥꯗꯣꯛꯑꯁꯦ ꯃꯄꯥꯟꯗ ꯄꯨꯊꯣꯛꯄꯤꯔꯣ ꯑꯩꯈꯣꯏ ꯑꯣꯖꯥꯁꯅꯥꯒꯤ ꯊꯧꯔꯤ ꯃꯩ ꯊꯥꯗꯣꯛꯑꯁꯦ ꯀꯥꯏꯋꯥꯏꯗ ꯊꯥꯁꯤꯒꯦ ꯁ꯭ꯋꯥꯏ ꯌꯥꯏ ꯃꯈꯥꯗ ꯑꯣꯏꯁꯨ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯁ꯭ꯋꯥꯏꯁꯤꯗ ꯊꯥꯗꯣꯛꯑꯁꯤꯀꯣ ꯁꯤꯗ ꯂꯩꯔꯦ ꯊꯧꯔꯤꯁꯦ ꯑꯝꯇ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯄꯤꯕꯤꯔꯛꯀꯦ ꯑꯩꯅ ꯊꯥꯔꯛꯑꯁꯨ ꯊꯧꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯕꯗꯤ ꯑꯣꯏꯌꯦꯕꯀꯣ ꯑꯩꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯀꯥꯟꯗꯗꯤ ꯃꯉꯣꯟꯗ ꯋꯥꯔꯤ ꯁꯥꯔꯒ ꯑꯗꯣ ꯃꯌꯥꯝꯅꯗꯤ ꯁꯨꯃꯥꯏꯅ ꯋꯥꯈꯜ ꯑꯃꯒ ꯂꯣꯏꯅꯅ ꯇꯧꯈꯤꯕꯁꯦ ꯁꯣꯏꯒꯟꯗꯦꯅ ꯍꯥꯏꯅꯩꯌꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯔꯛꯄ ꯂꯩ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯍꯣꯏ ꯃꯥꯏꯀꯩꯗ ꯍꯥꯏꯔꯛꯄ ꯅꯠꯇꯅ ꯑꯗꯨꯕꯨ ꯃꯥꯅ ꯑꯩ ꯍꯥꯠꯄꯃꯛꯇꯤ ꯍꯥꯠꯇꯦꯗꯅ ꯑꯗꯨꯝ ꯃꯥꯅ ꯃꯤꯟꯁ ꯑꯃ ꯄꯨꯊꯣꯔꯛꯄ ꯑꯗꯨꯗꯨꯅ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯐꯥꯎꯋꯦꯕ ꯑꯗꯨꯕꯨ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯁꯨꯝ ꯍꯥꯏꯕꯤꯔꯛꯑꯦ ꯑꯗꯒꯤꯗꯤ ꯃꯌꯥꯝꯅ ꯍꯥꯏꯔꯛꯄꯁꯤꯁꯨ ꯀꯩꯅꯣꯝ ꯂꯩꯕꯗꯩꯅꯤꯗꯅ ꯑꯗꯨꯗꯨꯅ ꯑꯗꯨꯒꯤ ꯈꯜꯂꯒ ꯃꯌꯥꯝꯒꯤ ꯌꯥꯊꯪ ꯏꯟꯕ ꯇꯥꯔꯦ ꯎꯄꯥꯏ ꯂꯩꯇꯦ ꯑꯩꯒꯤ ꯐꯠꯇ ꯍꯥꯎꯊꯤ ꯄꯨꯝꯅꯃꯛ ꯅꯪꯅ ꯄꯨꯕꯤꯈ꯭ꯔꯣ ꯑꯩꯕꯨ ꯀꯟꯕꯤꯔꯝꯕꯒꯤ ꯃꯇꯨꯡ ꯅꯥꯔꯤꯕ ꯌꯦꯛꯏꯕ ꯑꯩꯅ ꯋꯥꯔꯤꯕ ꯇꯧꯔꯨꯕ ꯈꯨꯗꯤꯡꯃꯛꯇ ꯃꯄꯨꯡ ꯐꯥꯗ꯭ꯔꯤ ꯄꯨꯝꯅꯃꯛꯁꯦ
ꯂꯣꯏꯅ ꯅꯪꯅ ꯄꯨꯔꯒ ꯆꯠꯄꯤꯈ꯭ꯔꯣ ꯑꯗꯨꯗꯨꯒ ꯑꯩꯁꯦ ꯅꯪꯒꯤ ꯅꯄꯥꯟꯗꯒꯤ ꯃꯤꯌꯥꯝ ꯃꯔꯛꯁꯤꯗ ꯇꯤꯟꯕ ꯉꯝꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯖꯍꯧꯔꯒꯦ ꯅꯪꯅ ꯃꯥꯡꯒꯣꯟ ꯄꯤꯕꯤꯔꯝꯃꯨ ꯍꯥꯏꯕꯤꯔꯣ ꯆꯥꯛꯀꯅꯤꯗ ꯑꯗꯨꯝ ꯍꯩꯖꯟꯕꯤꯔꯣ ꯑꯗꯨꯝ ꯖꯣꯔ ꯂꯥꯎ ꯍꯩꯖꯟꯕꯤꯔꯣ ꯑꯗꯨꯒ ꯆꯨꯕꯤꯔꯣ ꯑꯣꯖꯥ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯩ ꯊꯥꯒꯗꯧꯔꯦ ꯊꯧꯔꯤꯁꯦ ꯆꯨꯕꯤꯔꯣ ꯆꯥꯛꯆꯔꯅꯤ ꯑꯩ ꯂꯧꯒꯦ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯣꯖꯥꯒꯤ ꯐꯠꯇꯕꯈꯩ ꯂꯣꯏꯅꯃꯛ ꯂꯣꯏ ꯆꯠꯈ꯭ꯔꯁꯅꯨ ꯁꯤꯗꯒꯤ ꯑꯣꯖꯥꯀꯣ ꯍꯣꯏ ꯊꯧꯔꯤ ꯃꯩ ꯀꯟꯅ ꯆꯥꯛꯏ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯐꯠꯇꯕꯈꯩ ꯂꯣꯏꯅꯃꯛ ꯁꯤꯗ ꯂꯣꯏꯅꯃꯛ ꯆꯠꯈ꯭ꯔꯕꯅꯤ ꯑꯣꯖꯥ ꯍꯧꯖꯤꯛ ꯑꯐꯕ ꯀꯩꯅꯣꯗꯣ ꯂꯥꯛꯑꯗꯕꯅꯤ ꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯣꯡꯄꯥꯟꯗꯗꯤ ꯔꯣꯃꯤꯇꯥꯟ ꯑꯃꯈꯛꯁꯨ ꯀꯣ ꯆꯦ ꯔꯣꯃꯤꯇꯥꯅ ꯀꯣꯡꯄꯥꯟꯗꯤ ꯑꯃꯈꯛꯅꯁꯨ ꯌꯥꯝ ꯀꯟꯅ ꯍꯥꯏꯕꯁꯤ ꯊꯝꯒꯅꯨ ꯐꯠꯇꯦ ꯀꯥꯟꯗ ꯑꯗꯨ ꯍꯥꯏꯔꯕ ꯃꯣꯏꯗ ꯑꯩꯅ ꯂꯩꯇ꯭ꯔꯦ ꯍꯥꯏꯖꯤꯜꯂꯒ ꯑꯗꯨꯝ ꯊꯝꯃꯤꯅꯤ ꯑꯗꯨꯝ ꯃꯌꯥꯝꯅ ꯍꯥꯏꯁꯤꯁꯨ ꯑꯩꯒꯤ ꯐꯅꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯃꯥꯅꯦ ꯁꯤꯗ ꯃꯩ ꯆꯥꯛꯏꯁꯦ ꯁꯤ ꯂꯩꯔꯦ ꯑꯣꯖꯥꯁꯅꯥꯒꯤ ꯊꯧꯔꯤꯁꯨ ꯃꯩ ꯊꯥꯈ꯭ꯔꯦ ꯃꯈꯥꯗ ꯀꯗꯪ ꯋꯥꯡ ꯆꯥꯏ ꯂꯣꯏꯁꯤꯟꯗꯣꯔꯦ ꯀꯔꯤ ꯐꯥꯎꯕꯤ ꯑꯣꯖꯥ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯤ ꯍꯣꯔꯦꯟ ꯇꯝ ꯇꯝ ꯐꯔꯛꯀꯗꯧ ꯃꯥꯜꯂꯦ ꯅꯨꯡꯉꯥꯏꯇꯕꯈꯩ ꯐꯥꯎꯕꯤꯔꯨꯔꯅꯨ ꯑꯐꯕ ꯑꯣꯏꯗꯣꯔꯕ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯐꯕ ꯑꯣꯏꯔꯅꯤ ꯐꯠꯇꯕ ꯒꯥꯔꯤꯗꯣ ꯂꯣꯏ ꯆꯠꯆꯈ꯭ꯔꯅꯤ ꯑꯣꯖꯥꯁꯤꯗꯀꯣ ꯑꯗꯨꯒ ꯇꯨꯡꯒꯤ ꯂꯥꯛꯄ ꯄꯨꯟꯁꯤꯗꯁꯨ ꯃꯥꯏ ꯄꯥꯛꯄ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯑꯐꯕ ꯍꯌꯦꯡ ꯍꯥꯟꯅ ꯐꯥꯎꯔꯝꯃꯤꯕ ꯁꯅꯥ ꯍꯥꯏꯅ ꯐꯥꯎꯔꯝꯃꯤꯕ ꯑꯩꯈꯣꯏ ꯁꯨꯃꯥꯡ ꯂꯤꯂꯥ ꯁꯥꯕꯤ ꯁꯅꯥꯅ ꯐꯥꯎꯔꯝꯃꯤꯗோ ꯑꯗꯨꯒꯤ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯐꯥꯎꯕ ꯑꯣꯏꯕꯤꯔꯣ ꯑꯩꯈꯣꯏ ꯃꯇꯨꯡ ꯇꯥꯔꯛꯀꯗꯕ ꯄ꯭ꯔꯣꯖꯦꯛ ꯂꯩꯔꯤꯕ ꯃꯊꯪ ꯃꯌꯥꯝ ꯑꯣꯐꯔ ꯃꯌꯥꯝ ꯂꯥꯛꯆꯔꯅꯤ ꯑꯣꯖꯥꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯃꯌꯥꯝꯁꯨ ꯂꯣꯏꯅꯃꯛ ꯃꯥꯏ ꯄꯥꯛꯄꯤꯔꯣ ꯐꯠꯇꯕꯈꯩ ꯂꯣꯏ ꯆꯠꯆꯈ꯭ꯔꯅꯤꯅ ꯑꯩꯈꯣꯏ ꯁꯥꯏꯠꯇꯒꯤꯁꯨ ꯍꯥꯏꯖꯒꯦ ꯑꯣꯖꯥꯅ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕ ꯌꯥꯎꯔꯤ ꯁꯦꯟ ꯇꯤꯚꯤꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯑꯋꯥꯕꯒꯤ ꯃꯇꯥꯡꯗ ꯐꯣꯡꯗꯣꯛꯅꯕꯒꯤ ꯃꯤꯌꯥꯝꯗ ꯑꯩꯒꯤꯗꯤ ꯃꯤ ꯂꯩꯖꯗꯦ ꯃꯤꯌꯥꯝꯁꯤꯅ ꯑꯩꯒꯤ ꯏꯃꯥꯅꯤ ꯏꯄꯥꯅꯤ ꯃꯔꯨꯞ ꯃꯄꯥꯡ ꯄꯨꯝꯅꯃꯛ ꯑꯣꯏꯔꯤꯕꯅꯤꯅ ꯑꯗꯣ ꯃꯤꯌꯥꯝꯁꯤꯗ ꯐꯣꯡꯗꯣꯛꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯄꯤꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯂꯣꯏꯅꯅ ꯃꯤꯌꯥꯝꯅ ꯋꯥꯔꯕ ꯃꯇꯝꯗ ꯑꯩꯒꯤꯗ ꯋꯥꯍꯩꯅꯗ ꯑꯣꯏꯔꯁꯨ ꯑꯩꯒꯤ ꯑꯋꯥꯕꯗ ꯁꯤꯌꯥꯔ ꯇꯧꯕꯤꯔꯛꯄ ꯄꯨꯝꯅꯃꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯩꯅ ꯊꯥꯒꯠꯆꯔꯤ ꯄꯨꯝꯅꯃꯛꯀꯤ ꯃꯄꯥꯟꯗꯒꯤ ꯑꯩ ꯉꯁꯤ ꯁꯨꯃꯥꯏꯅ ꯍꯤꯡꯉꯒ ꯂꯦꯞꯄꯤꯕꯅꯦꯅ ꯑꯩ ꯄꯨꯛꯅꯤꯡꯗ ꯂꯧꯖꯩ ꯄꯨꯝꯅꯃꯛꯅ ꯇꯧꯔꯨꯕ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯑꯗꯨꯒ ꯂꯥꯟꯁꯤ ꯂꯣꯏꯁꯤꯜꯂꯀꯥꯟꯗ ꯑꯩꯁꯨ ꯑꯃꯨꯛ ꯍꯟꯅ ꯃꯤꯌꯥꯝꯒꯤ ꯊꯧꯒꯜ ꯐꯪꯕ ꯉꯝꯖꯈꯤꯒꯦ ꯄꯨꯝꯅꯃꯛꯇꯒꯤ ꯑꯩꯅ ꯃꯥꯡꯒꯣꯟ ꯅꯤꯖꯔꯤ ꯄꯨꯝꯅꯃꯛꯅ ꯑꯩꯕꯨꯁꯨ ꯃꯥꯡꯒꯣꯟ ꯄꯤꯕꯤꯌꯨ ꯄꯨꯝꯅꯃꯛꯁꯨ ꯑꯩꯅ ꯃꯥꯡꯒꯣꯟ ꯄꯤꯖꯔꯤ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝꯁꯨ ꯑꯩꯈꯣꯏ ꯁꯥꯏꯟ ꯇꯤꯚꯤꯕꯨ ꯐꯦꯁꯕꯨꯛ ꯑꯦꯁ ꯋꯦꯜ ꯑꯦꯁ ꯌꯨꯇ꯭ꯌꯨꯕꯇ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯑꯩꯈꯣꯏ ꯁꯥꯏꯠꯇꯒꯤ ꯀꯣꯛꯅꯅ ꯈꯣꯏꯔꯝꯖꯔꯤ ꯃꯊꯪ ꯅꯨꯡꯉꯥꯏꯕ ꯏꯟꯇꯔꯚ꯭ꯌꯨꯁꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡ ꯍꯥꯞꯆꯤꯟꯕ ꯉꯝꯕ ꯑꯣꯏꯖꯔꯛꯀꯦ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯐꯣꯔ ꯋꯥꯆꯤꯡ ꯁꯥꯏꯟ ꯇꯤꯚꯤ